ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯑꯃꯨꯖꯥꯎ꯫ ꯀꯅꯥꯁꯨ ꯆꯠꯅꯗ꯭ꯔꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯗꯣꯝ ꯇꯔꯛ ꯃꯈꯨꯠꯇ ꯌꯨ ꯆꯦꯔꯪ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯊꯥꯡꯒꯠꯇꯅ ꯊꯛꯂꯗꯨꯅ ꯃꯁꯥ ꯃꯎꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕ ꯃꯈꯩ ꯂꯥꯛꯏ꯫ "ꯑꯦ ꯅꯨꯄꯤ, ꯅꯣꯏꯅ ꯉꯝꯕꯁꯤ ꯉꯝꯃꯤꯗꯀꯣ! ꯆꯍꯤ 2 ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯇꯥꯠ ꯇꯧꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯂꯒ ꯂꯦꯞꯁꯤꯟꯕ ꯌꯥꯕ ꯁꯅꯥ ꯂꯨꯄꯥ ꯑꯋꯨꯟꯄꯣꯠ ꯂꯦꯞꯁꯤꯜꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯕ ꯉꯝꯕ ꯅꯪꯒꯤ ꯊꯃꯣꯏ, ꯊꯃꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯆꯥꯏ꯫ ꯀꯔꯤꯕ ꯉꯁꯥꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯨꯕꯨ? ꯅꯁꯛ ꯏꯊꯤꯈꯩ ꯐꯖꯕꯤ ꯃꯥ ꯄꯥꯝꯂꯕꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯂꯒꯗꯒꯦ? ꯅꯁꯛꯇꯨ ꯃꯤꯡꯁꯦꯜꯗ ꯌꯦꯡ, ꯑꯗꯨꯒ ꯅꯨꯄꯤꯗ ꯀꯣꯏꯌꯨ ꯍꯥꯏꯕ? ꯍꯦꯔꯥ ꯊꯛꯀꯤꯗꯍꯦ, ꯑꯩ ꯊꯛꯀꯦ, ꯌꯨꯁꯤ ꯊꯛꯀꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯌꯨ ꯆꯦꯔꯪꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯦꯛꯇ ꯖꯣꯔꯣ ꯖꯣꯔꯣ ꯊꯛꯆꯤꯜꯂꯤ ꯑꯃꯨꯖꯥꯎꯗꯣ꯫ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯍꯥꯏꯔꯤꯕꯁꯤ, ꯍꯨꯅꯤ ꯅꯨꯡꯁꯤꯕꯁꯤ, ꯐꯖꯕꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯨꯅꯤ꯫ ꯉꯁꯤꯗꯤ ꯑꯃꯨꯖꯥꯎ ꯍꯣꯏꯁꯨ ꯐꯖꯕꯗ ꯉꯥꯎꯔꯨꯕꯗꯨꯅ ꯍꯨ ꯇꯪꯈꯥꯏ ꯑꯃꯗꯤ ꯏꯁꯥꯁꯤꯗ ꯆꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯦꯗꯅ꯫ ꯀꯨꯏꯔꯔꯣꯏ ꯑꯩꯕꯨꯗꯤ ꯍꯨꯒꯤ ꯃꯌꯥꯛꯅ ꯁꯣꯔꯥꯠ ꯁꯣꯟꯗꯧ꯫ "ꯍꯣ ꯐꯖꯇꯣꯟ, ꯅꯪ ꯄꯦꯜꯂꯨ ꯍꯩꯕꯦꯞ! ꯑꯩꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯁꯥꯗꯅ ꯌꯨ ꯊꯛꯇꯨꯅ ꯂꯦꯜꯂꯤꯕꯁꯤ ꯎꯔꯒ ꯅꯪꯗꯤ ꯄꯦꯜꯂꯣꯕ? ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯁꯥꯈꯤꯕ ꯁꯅꯥ ꯂꯤꯀꯣꯟꯗꯨꯅ ꯅꯣꯏꯅ ꯇꯩꯅꯧ ꯅꯨꯡꯉꯥꯏꯔꯣꯏ, ꯀꯥꯏꯗ ꯍꯦꯛ ꯆꯥꯔꯣꯏ ꯕꯦꯞ!" ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯒꯗꯕ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏ ꯂꯝꯍꯥꯡ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯌꯧꯔꯛꯂꯤ꯫ ꯂꯝꯕꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯏ꯫ ꯃꯤꯅ ꯁꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯍꯩꯕꯤ ꯄꯥꯝꯕꯤꯁꯤꯗ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯍꯦꯛ ꯍꯩꯕꯤ ꯄꯥꯝꯕꯤꯁꯤꯗ ꯐꯝꯗꯨꯅ ꯂꯩ꯫ ꯅꯨꯄꯥꯁꯨ ꯎꯕ ꯌꯥꯗꯦ, ꯍꯦꯛꯇ ꯏꯔꯥꯡ ꯇꯧꯗꯨꯅ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯅꯩꯁꯨ ꯍꯥꯏ꯫ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯊꯕꯛ ꯃꯤꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕꯗꯤ ꯇꯧꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯕꯨꯠ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯤ ꯎꯕ ꯁꯨꯛꯌꯥ ꯌꯥꯗꯦ, ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯑꯃꯨꯖꯥꯎ ꯍꯩꯕꯤ ꯄꯥꯝꯕꯤꯗꯨꯒꯤ ꯃꯄꯥ ꯂꯥꯟꯗꯨꯅ ꯆꯠꯂꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯋꯥꯎꯔꯤ ꯀꯧꯔꯛꯏ꯫ "ꯍꯣ ꯇꯥꯗꯥꯎ!" ꯑꯃꯨꯖꯥꯎ ꯆꯠꯂꯝꯕ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ "ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯇꯥꯗ ꯀꯥꯏꯅ ꯌꯥꯝ ꯀꯦꯁꯤꯟꯅ ꯀꯧꯔꯤꯗꯣ? ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯨ ꯍꯥꯏꯕ꯭ꯔꯣ? ꯏꯅ ꯏ ꯀꯥꯔꯤꯀꯥꯟꯁꯤꯗ ꯇꯥꯗ ꯀꯥꯏꯅ ꯑꯔꯦꯝꯕꯗ ꯌꯨꯁꯤꯅ ꯅꯅꯥꯇꯣꯟꯗ ꯐꯥꯛꯇꯣꯛꯂꯒ ꯍꯩꯖꯤꯜꯂꯤ꯫ ꯍꯧꯒꯠꯂꯨ!" "ꯂꯥꯏꯃ, ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ? ꯃꯤꯅ ꯅꯨꯡꯁꯤꯅ ꯇꯥꯗ ꯀꯥꯏꯅ ꯀꯧꯔꯒ ꯑꯩꯕꯨ ꯅꯥꯇꯣꯟꯁꯤꯗ ꯌꯨ ꯍꯩꯖꯤꯟꯅꯤ ꯀꯥꯏꯅ? ꯇꯥꯗ ꯅꯪ ꯅꯊꯃꯣꯏꯗꯣ ꯀꯟꯃꯜꯂꯤ." ꯑꯃꯨꯖꯥꯎ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯗꯨꯅ "ꯀꯅꯥꯅꯣ ꯄꯦꯠꯄ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯂꯤꯕꯁꯦ? ꯍꯦ, ꯏꯃꯥꯡꯗ ꯊꯣꯛꯂꯛꯑꯣ! ꯅꯁꯛ ꯂꯣꯠꯂꯒ ꯑꯩꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯔꯛꯀꯅꯨ꯫ ꯑꯩꯁꯦ ꯊꯃꯣꯏ ꯀꯥꯏꯔꯒ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯃꯤꯍꯨꯟꯁꯦ ꯂꯋꯥꯏ ꯂꯨꯇꯣꯟꯗꯅꯤ ꯆꯣꯡꯂꯒ ꯍꯜꯂꯛꯂꯤꯕꯁꯦ꯫ ꯊꯣꯛꯂꯛꯑꯣ! ꯌꯥꯝ ꯀꯔꯦꯝꯅꯔꯤꯕ ꯅꯆꯤꯟꯕꯥꯟꯗꯨꯗ ꯈꯨꯄꯥꯛꯁꯤ ꯊꯥꯖꯤꯟ, ꯑꯗꯨꯁꯨ ꯑꯣꯟꯗꯅ." ꯕꯨꯠ ꯊꯦꯝꯕꯤ ꯁꯤꯊ ꯅꯣꯛꯇꯨꯅ "ꯍꯩꯃꯥ, ꯀꯌꯥꯝꯀꯁꯨ ꯁꯥꯎꯏ! ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯦ ꯃꯤ! ꯀꯃꯥꯏꯅ ꯇꯧꯅꯤ, ꯑꯩꯗꯤ ꯁꯨꯝ ꯄꯥꯝꯕ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯍꯣ ꯇꯥꯗ, ꯊꯃꯣꯏꯁꯨ ꯀꯥꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ꯫ ꯀꯥꯏꯔꯤꯕ ꯊꯃꯣꯏꯗꯣ ꯑꯩ ꯊꯦꯝꯖꯤꯟꯖꯒꯦ ꯍꯥꯏꯕꯕꯨ ꯇꯥꯗꯅ ꯀꯔꯤ ꯈꯟꯕꯤꯔꯤꯒꯦ?" "ꯃꯥꯏ, ꯏꯔꯥꯡꯒ ꯀꯩ ꯇꯧꯕꯤꯔꯛꯂꯅꯨ! ꯍꯟꯗꯛꯇꯤ ꯑꯃꯨꯖꯥꯎ ꯑꯩ ꯁꯦꯜꯁꯤ ꯀꯩꯝ ꯄꯥꯏꯗ꯭ꯔꯦ꯫ ꯂꯩꯖꯔꯝꯕ ꯁꯦꯜ ꯃꯈꯩ ꯃꯍꯥꯛꯅ ꯇꯧ ꯉꯝꯕꯤꯗꯨꯅ ꯂꯣꯏꯅ ꯊꯦꯝꯗ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯖꯥꯎ ꯑꯩ ꯐꯨꯔꯤꯠꯈꯥꯎ ꯀ꯭ꯔꯣꯡ ꯂꯥꯎꯔꯦ꯫ ꯑꯗꯨꯅ ꯏꯔꯥꯡꯒ ꯇꯧꯕꯤꯔꯅꯨ꯫ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯑꯩ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯕꯒ ꯉꯝꯖꯔꯣꯏ." "ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯤ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯤꯌꯦ꯫ ꯑꯩꯁꯦ ꯀꯣꯏꯔꯒ ꯌꯦꯡꯉꯨ, ꯅꯌꯨꯝ ꯅꯀꯩꯗꯣ
ꯂꯟꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯍꯟꯒꯦ ꯉꯁꯥꯏꯗꯒꯤ ꯅꯌꯥ ꯍꯤꯒꯠꯇꯅ ꯉꯥꯡꯂꯤꯅꯦꯅ ꯇꯧꯔꯤꯗꯨ ꯅꯁꯛꯇꯤ ꯁꯨꯛꯎ ꯎꯗꯦ ꯅꯁꯛꯇꯨꯕꯨ ꯀꯌꯥꯝ ꯊꯤꯕꯒꯦ ꯅꯪꯅ ꯂꯣꯠꯂꯤꯕꯗꯨꯕꯨ ꯑꯃꯨꯖꯥꯎ ꯍꯣꯏꯗꯤ ꯃꯁꯛ ꯊꯤꯕ ꯅꯨꯄꯤꯒꯗꯤ ꯀꯣꯏꯗꯦꯍꯦ ꯃꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯍꯥꯏꯌꯣ ꯅꯁꯛꯅꯦꯅ ꯁꯤꯅꯝ ꯅꯝꯕ ꯍꯧꯗꯣꯡ ꯑꯃꯨꯕ ꯍꯦꯛ ꯃꯥꯟꯈꯩ ꯑꯩꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯅꯠꯇ꯭ꯔꯗꯤ ꯈꯣꯏꯗꯦ ꯀꯥꯏꯅ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯍꯣꯏ ꯕꯨꯡꯉꯣ ꯅꯕꯦꯝꯃꯩꯈꯣꯏꯗꯤ ꯇꯨ ꯑꯞꯁꯔꯥꯅꯦ ꯑꯞꯁꯔꯥ ꯁꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯑꯃꯨꯖꯥꯎꯒꯤ ꯃꯥꯡꯗ ꯕꯨꯠ ꯊꯦꯝꯕꯤ ꯂꯦꯞꯂꯔꯤ ꯆꯨꯝꯅꯒꯤ ꯐꯖꯕ ꯅꯠꯇꯦ ꯃꯁꯦꯛ ꯃꯉꯥꯜ ナꯏꯅ ꯍꯦꯛ ꯐꯖꯩ ꯑꯃꯨꯖꯥꯎ ꯌꯨ ꯉꯥꯎꯔꯝꯕꯒ ꯁ꯭ꯋꯥꯏ ꯍꯟꯈꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯕꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯍꯦꯛ ꯊꯛꯀꯠꯂꯤ ꯅꯪꯂꯣ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯇꯥꯗꯅ ꯀꯧꯔꯤꯗꯣ ꯅꯠꯇ꯭ꯔꯕꯗꯤ 이반이 ꯈꯛꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯣ ꯅꯪ ꯍꯣꯏ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯈꯩ ꯐꯖꯔꯤꯁꯤꯗ ꯑꯩꯁꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯣꯈꯥꯛꯇꯤ ꯎꯔꯤ ꯑꯗꯣ ꯅꯪꯗꯧꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯈꯩ ꯐꯖꯕꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯑꯁꯦꯡꯕꯒꯤ ꯑꯩꯁꯦ ꯐꯗꯤ ꯐꯖꯕ꯭ꯔꯣ ꯇꯥꯗ ꯐꯖꯩ ꯏꯕꯦꯝ ꯐꯖꯩ ꯁꯛꯊꯤꯅ ꯐꯖꯩ ꯑꯗꯣ ꯉꯥꯏꯈꯣ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯅꯪꯅ ꯂꯝꯍꯥꯡꯁꯤꯗ ꯅꯇꯣꯝꯇ ꯂꯩꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯤꯖꯗ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯁꯨ ꯌꯥꯝꯅ ꯐꯠꯅꯗ꯭ꯔꯕꯅꯤ ꯀꯤꯖꯗꯦꯗ ꯇꯥꯗ ꯀꯅꯥꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯗꯧꯔꯤꯒꯦ ꯊꯦꯡꯕꯒꯤꯗꯤ ꯌꯥꯝ ꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯕ ꯈꯛꯇꯅꯤ ꯌꯥꯝ ꯊꯦꯡꯕ ꯅꯠꯇꯦꯕ ꯑꯗꯣ ꯅꯪꯁꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯩꯅ ꯈꯨꯜꯁꯤꯗ ꯏꯃꯥꯟ ꯄꯣꯛꯄꯗꯒꯤ ꯂꯩꯔꯛꯄꯁꯤꯗ ꯉꯁꯤꯇ ꯑꯍꯥꯟꯕ ꯎꯕꯅꯤ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯑꯩꯔꯣ ꯑꯩꯗꯤ ꯃꯤꯅꯧꯅꯤ ꯌꯨꯝ ꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯩꯒꯤ ꯌꯨꯝ ꯇꯨ ꯑꯁꯤꯗ ꯂꯩꯌꯦ ꯑꯃꯨꯖꯥꯎ ꯊꯦꯝꯕꯤꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯣꯝꯂꯣꯝꯗ ꯌꯦꯡꯉꯤ ꯑꯁꯣꯝꯗꯤ ꯂꯕꯨꯛ ꯉꯥꯛꯇꯅꯤ ꯌꯨꯝꯗꯤ ꯂꯩꯇꯒꯨꯝ ꯇꯧꯕꯅꯤ ꯇꯥꯗꯅ ꯎꯗꯕꯒꯤ ꯑꯣꯏꯔꯝꯅꯤ ꯑꯃ ꯂꯩꯕꯅꯤ ꯌꯨꯝꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤ ꯇꯥꯗ ꯑꯗꯣ ꯇꯥꯗꯅ ꯑꯊꯦꯡꯕꯁꯤꯗ ꯌꯨꯒ ꯉꯥꯎꯗꯅ ꯅꯅꯞ ꯅꯅꯥ ꯊ꯭ꯔꯨꯠ ꯊ꯭ꯔꯨꯠ ꯆꯤꯡꯈꯠꯄ ꯃꯈꯩ ꯀꯞꯂꯒ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯗꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯅꯪ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯕ꯭ꯔꯥ ꯇꯥꯍꯧꯏ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯩ ꯂꯣꯏ ꯇꯥꯍꯧꯏ ꯇꯥꯍꯧꯔꯒ ꯀꯔꯤꯒꯤꯃꯨꯛ ꯍꯪꯉꯤꯕ ꯁꯨꯝ ꯇꯥꯗꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯑꯃꯨꯛ ꯍꯥꯏꯕꯗꯣ ꯇꯥꯅꯤꯡ ꯇꯧꯕꯅꯤ ꯑꯩꯉꯣꯟꯗ ꯇꯥꯗ ꯀꯧꯔꯤꯗꯣ ꯑꯩꯁꯤ ꯄꯥꯈꯪ ꯆꯍꯤ 30 ꯁꯨꯛꯇ ꯉꯥꯏꯔꯤ ꯇꯥ ꯑꯃꯨꯖꯥꯎ ꯀꯧ ꯇꯥꯗꯗꯨꯗꯤ ꯈꯔ ꯐꯖ ꯐꯠꯇꯦ ꯇꯥ ꯑꯃꯨꯖꯥꯎ ꯀꯧ ꯍꯥꯏꯔꯕ ꯍꯣꯏ ꯍꯣ ꯇꯥ ꯑꯃꯨꯖꯥꯎ ꯑꯁ ꯆꯦꯈꯥꯏꯔꯦ ꯀꯔꯤꯕꯣ ꯀꯔꯤ ꯆꯦꯈꯥꯏꯔꯤꯕꯅꯣ ꯇꯥ ꯑꯃꯨꯖꯥꯎ ꯀꯩꯁꯨ ꯆꯦꯈꯥꯏꯗꯦꯗ ꯑꯣ ꯑꯃꯨꯖꯥꯎ ꯅꯣꯛꯐꯦꯠ ꯉꯁꯥꯏꯈꯩꯗꯤ ꯅꯁꯛꯇ ꯎꯔꯨꯗꯕꯒꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯐꯖꯕ ꯅꯁꯛꯇ ꯎꯔꯨꯕꯗꯒꯤ ꯃꯤꯍꯨꯜꯒꯁꯦ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯈꯤꯗ꯭ꯔꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯄꯪꯆꯣꯡꯗ ꯆꯣꯡꯈ꯭ꯔꯦ ꯍꯩꯃꯥ ꯑꯣꯟꯊꯣꯛꯄ ꯑꯩꯕꯨ ꯁꯛ ꯐꯖꯕ꯭ꯔꯣ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯐꯖꯩꯌꯦꯅ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯏ ꯑꯃꯨꯖꯥꯎ ꯃꯍꯥꯛꯇꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯕꯨꯠꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯗꯕꯅꯤꯅ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕꯗ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦ ꯃꯌꯨꯝ ꯍꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ ꯃꯍꯥꯛ ꯊꯦꯝꯕꯤꯒ ꯋꯥꯔꯤ ꯇꯧꯔꯤ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯦꯡꯈꯣꯡ ꯑꯍꯥꯟꯕ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯇꯥ ꯑꯃꯨꯖꯥꯎ ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔ ꯃꯥꯜꯂꯤ ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯨ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯏꯕꯥꯅꯤ ꯃꯐꯝꯁꯤꯗ ꯊꯦꯡꯅꯔꯁꯤ ꯅꯪꯒ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯌꯨꯝ ꯍꯟꯕꯒꯤ ꯋꯥꯈꯜꯒ ꯑꯝꯇ ꯇꯧꯔꯨꯗ꯭ꯔꯦ ꯑꯗꯣ ꯅꯪ ꯍꯌꯦꯡꯁꯨ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯒꯗ꯭ꯔꯣ ꯂꯩꯗꯣꯏꯅꯤ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯂꯥꯛꯀꯦ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗ ꯁꯤꯡꯖꯨ ꯆꯥꯐꯝ ꯍꯥꯎꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯁꯤꯡꯖු ꯆꯥꯎꯁꯤ ꯅꯨꯡꯊꯤꯜꯗꯗꯤ ꯑꯩ ꯁꯪꯗꯣꯏꯌꯦ ꯐꯤ ꯁꯥꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯊꯕꯛ ꯃꯌꯥꯝ ꯌꯥꯝꯃꯦꯕ ꯑꯗꯨꯅ ꯑꯩ ꯁꯪꯉꯣꯏꯕ ꯅꯨꯡꯊꯤꯜꯗꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯎꯅꯁꯤ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯁꯪꯉꯦꯕ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡꯗꯅ ꯐꯠꯇ꯭ꯔꯣ ꯃꯤꯁꯨ ꯀꯅꯥꯝ ꯎꯔꯔꯣꯏ ꯏꯕꯥꯅꯤ ꯋꯥꯔꯤ ꯄꯦꯟꯈꯩ ꯁꯥꯟꯅ ꯌꯥꯔꯅꯤ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯂꯥꯛꯄ ꯇꯥꯔꯦꯗꯅ ꯑꯗꯣ ꯑꯩ ꯍꯜꯂꯒꯦ ꯅꯪꯁꯨ ꯊꯦꯡꯉꯤ ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣꯅ ꯊꯤꯅꯔꯝꯂꯅꯤ ꯅꯪꯁꯨ ꯌꯨꯝ ꯆꯪꯈ꯭ꯔꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯍꯣꯏ ꯑꯗꯣ ꯇꯥ ꯑꯃꯨꯖꯥꯎ ꯍꯌꯦꯡꯁꯨ ꯑꯁꯦꯡꯕꯩ ꯂꯥꯛꯎꯀꯣ ꯂꯥꯛꯀꯅꯤ ꯁꯣꯏꯗꯕꯤ ꯂꯥꯛꯀꯅꯤ ꯑꯁꯦꯡꯕꯩ ꯂꯥꯛꯀꯅꯤ ꯑꯩ ꯆꯠꯂꯦꯀꯣ ꯑꯃꯨꯖꯥꯎ ꯃꯣꯟꯗꯥ ꯑꯃꯗ ꯅꯣꯛꯇꯅ ꯃꯌꯨꯝ ꯍꯟꯈꯤ ꯑꯃꯨꯖꯥꯎ ꯍꯦꯛ ꯆꯠꯈꯤꯕꯒ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯩꯔꯝꯕ ꯊꯦꯝꯕꯤ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯁꯛꯂꯣꯟ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈ꯭ꯔꯦ ꯇꯁ ꯀꯝꯗꯧꯏ ꯑꯩꯁꯨ ꯎꯆꯤꯟꯅꯆꯤꯟꯅ ꯅꯨꯄꯥ ꯑꯃꯗꯤ ꯀꯣꯏꯗꯧꯔꯦꯗꯅ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯑꯩ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯁꯨꯡꯌꯥ ꯌꯥꯗꯦ
ꯍꯦꯛꯇ ꯁꯨꯝꯍꯠꯂꯒ ꯑꯩꯅ ꯄꯨꯅꯤꯡꯕ ꯂꯝꯕꯤꯗ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯍꯟꯗꯨꯅ ꯊꯦꯝꯒꯗꯧꯔꯤꯕꯅꯤ ꯃꯥꯕꯨ ꯑꯩꯅ ꯊꯦꯝꯗꯨꯅ ꯊꯝꯒꯅꯤ ꯊꯦꯝꯕꯤ ꯑꯩꯉꯣꯟꯗ ꯍꯨꯔꯨꯔꯣ ꯉꯥꯎꯍꯟꯗꯧꯔꯤꯕ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ ꯁꯈꯤ ꯇꯣꯝꯕꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯣꯡꯖꯤꯜ ꯀꯥꯟꯊꯣꯔꯛꯄꯅꯤ ꯊꯣꯡꯖꯤꯟ ꯃꯄꯥ ꯆꯞ ꯆꯥꯅ ꯐꯩꯔꯦꯡꯅꯅ ꯃꯤ ꯑꯃ ꯎꯞꯂꯒ ꯍꯤꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯁꯈꯤ ꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯏ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯅꯕꯥꯌꯥꯟꯅꯕꯤ ꯃꯆꯥ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗ ꯁꯤꯐꯝ ꯏꯔꯩ ꯂꯩꯇꯈꯩ ꯁꯤꯔꯒ ꯇꯥꯔꯝꯃꯤꯁꯦ ꯃꯣꯏ ꯃꯄꯥꯎ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣꯏ ꯃꯤ ꯁꯤꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯁꯤꯔꯒ ꯇꯥꯔ ꯂꯩꯔꯦꯕ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯃꯪꯒꯣꯜꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯕꯦꯡꯒꯨꯟꯃꯨꯛ ꯍꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯀꯥꯗꯒꯤ ꯇꯍꯥ ꯆꯦꯟꯊꯣꯔꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯠꯇꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯏꯕ ꯀꯩꯗꯧꯔꯦ ꯅꯠꯇꯦ ꯁꯤꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯇꯥꯔꯒ ꯂꯩꯔꯦꯕ ꯇꯨ ꯀꯗꯥꯏꯅꯣ ꯃꯥꯅꯤꯅꯦ ꯃꯤꯅꯤꯅꯦ ꯁꯤꯗꯤ ꯍꯩ ꯃꯃꯥ ꯀꯅꯥꯅꯣ ꯁꯤꯕꯨ ꯅꯠꯇꯦ ꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯀꯔꯝꯍꯥꯏꯅ ꯁꯤꯔꯝꯃꯤꯅꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯍꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯇꯨꯝ ꯍꯧꯒꯠꯂꯛꯄꯁꯤꯗ ꯁ꯭ꯋꯥꯏꯗ ꯎꯞꯂꯒ ꯂꯩꯔꯝꯃꯤꯁꯤꯅꯤ ꯉꯥꯏꯈꯣ ꯃꯃꯥ ꯁꯤꯕꯨ ꯑꯩꯈꯣꯏ ꯑꯃꯨꯖꯥꯎ ꯅꯠꯇ꯭ꯔꯅꯦ ꯐꯨꯔꯤꯠ ꯃꯆꯨꯁꯦ ꯅꯆꯥꯅꯨꯄꯥ ꯆꯍꯤ ꯀꯌꯥ ꯀꯨꯆꯨ ꯂꯣꯛꯂꯕꯁꯨ ꯉꯧ ꯌꯥꯗꯕꯗꯨꯅ ꯌꯥꯝ ꯇꯣꯏꯅ ꯂꯤꯠꯄ ꯐꯨꯔꯤꯠꯇꯨꯅꯤꯗ ꯅꯠꯇꯦ ꯃꯥꯕꯨ ꯉꯔꯥꯡ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯣꯏ ꯃꯄꯥ ꯏꯕꯥꯅꯤ ꯅꯠꯇ꯭ꯔꯣ ꯃꯄꯥꯟꯁꯤꯗ ꯉꯥꯏꯔꯝꯂꯒ ꯍꯜꯂꯛꯇꯦꯅ ꯇꯨꯝꯕ ꯆꯪꯕꯗꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯕ꯭ꯔꯥ ꯍꯪꯖꯤꯜꯂꯛꯏꯁꯤꯕꯣ ꯑꯩ ꯌꯦꯡꯒꯦ ꯉꯥꯏꯈꯣ ꯃꯪꯒꯣꯜꯖꯥꯎ ꯆꯪꯁꯤꯜꯂꯛꯇꯨꯅ ꯎꯞꯂꯒ ꯍꯤꯞꯂꯤꯕ ꯅꯨꯄꯥꯗꯨ ꯐꯠ ꯂꯥꯎꯅ ꯃꯈꯣꯡꯗꯨꯅ ꯏꯜꯂꯒ ꯂꯧꯊꯣꯛꯍꯜꯂꯤ ꯁꯈꯤ ꯇꯣꯝꯕꯤ ꯃꯆꯥ ꯑꯣꯏꯔꯝꯕꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯇꯨꯅ ꯏꯁ ꯑꯩꯗꯤ ꯃꯤ ꯑꯁꯤꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒꯗꯤ ꯐꯖꯧ ꯌꯥꯗꯕ ꯑꯩꯒꯤ ꯏꯆꯥ ꯑꯃꯨꯖꯥꯎ ꯃꯨꯔꯪ ꯂꯪꯕꯁꯤ ꯑꯣꯏꯔꯝꯂꯦꯗꯅ ꯃꯪꯒꯣꯜꯖꯥꯎ ꯃꯈꯨꯠꯇꯨꯅ ꯑꯃꯨꯖꯥꯎꯒꯤ ꯃꯃꯥꯏꯗꯨꯗ ꯄꯣꯞ ꯊꯥꯗꯨꯅ ꯍꯩ ꯑꯃꯨꯖꯥꯎ ꯍꯧꯒꯠꯂꯨ ꯇꯨꯝꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯊꯣꯡꯖꯤꯜ ꯃꯄꯥꯟ ꯑꯁꯤꯗꯒ ꯇꯨꯝꯗꯅ ꯍꯧꯒꯠꯂꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯁꯤꯒꯩꯖꯟ ꯅꯪꯕꯣ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤꯅꯦ ꯑꯃꯨꯖꯥꯎ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯩꯅꯣ ꯁꯣꯅꯣ ꯊꯨꯡ ꯃꯤꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯍꯧꯗꯣꯔꯛꯏꯗꯨꯕ ꯃꯤ ꯍꯧꯗꯣꯛꯄꯗꯨꯗ ꯃꯥꯏ ꯍꯧꯗꯣꯛꯑꯗꯤ ꯉꯥꯎꯗ ꯆꯠꯄ ꯁꯣꯏꯔꯣꯏ ꯍꯧꯗꯣꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯅꯪꯗꯤ ꯀꯅꯥꯅ ꯇꯨꯝꯐꯝ ꯏꯔꯩ ꯂꯩꯇꯅ ꯊꯣꯡꯖꯤꯟ ꯃꯌꯥꯁꯦ ꯇꯨꯝꯂꯝꯃꯣꯒꯦ ꯅꯣꯏꯗꯤ ꯉꯔꯥꯡ ꯑꯩꯅ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯕꯗꯨꯗꯤ ꯇꯥꯕ꯭ꯔꯥ ꯊꯣꯡ ꯊꯤꯟꯗꯨꯅ ꯍꯟꯖꯤꯟ ꯀꯧꯕꯕꯨ ꯑꯝꯇ ꯇꯥꯗꯦ ꯄꯨꯡꯈꯩ ꯇꯨꯝꯕ ꯉꯝꯃꯤꯅꯦ ꯅꯣꯏꯅ ꯊꯣꯡ ꯍꯥꯡꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯃꯄꯥꯟꯁꯤꯗ ꯑꯗꯨꯝ ꯇꯨꯝꯕ ꯇꯥꯕ ꯍꯦ ꯅꯪꯅ ꯑꯁꯨꯝ ꯁꯥꯔꯛꯀꯅꯨ ꯅꯄꯥꯒ ꯑꯩꯒꯅ ꯀꯌꯥꯝ ꯊꯦꯡꯐꯥꯎ ꯅꯪ ꯉꯥꯏꯗꯨꯅ ꯃꯄꯥꯟꯁꯤ ꯂꯩ ꯑꯍꯤꯡ ꯃꯃꯩ ꯍꯦꯜꯂꯕꯗꯨ ꯐꯥꯎꯕ ꯅꯪ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯕ ꯉꯝꯃꯤꯅꯦ ꯅꯪꯀꯣ ꯅꯪ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯁꯛ ꯊꯤꯔꯤꯕ ꯅꯁꯛꯇꯨꯗ ꯅꯔꯝ ꯆꯠꯇꯣ ꯈꯔꯗꯁꯨ ꯐꯖꯕ ꯇꯝꯃꯨ ꯅꯨꯄꯤ ꯐꯪꯉꯔꯣꯏꯅꯤ ꯅꯪꯕꯣ ꯑꯃꯨꯖꯥꯎ ꯉꯔꯥꯡ ꯊꯦꯡꯅꯔꯛꯈꯤꯕ ꯊꯦꯝꯕꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯣꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏ ꯁꯤꯌꯥ ꯅꯨꯄꯤ ꯐꯪꯉꯣꯏ ꯀꯩ ꯄꯂꯦꯝ ꯏꯃꯥ ꯊꯤꯈ꯭ꯔꯕ ꯅꯆꯥ ꯑꯩꯉꯣꯟꯗ ꯃꯁꯛ ꯍꯥꯏꯖꯤꯟꯗꯅ ꯐꯖꯕ ꯅꯨꯄꯤꯅꯅꯤ ꯇꯥ ꯑꯃꯨꯖꯥꯎ ꯍꯥꯏꯔꯒ ꯀꯦꯟꯁꯤꯜꯂꯛꯏꯁꯦ ꯃꯪꯒꯣꯜꯖꯥꯎ ꯍꯦꯛꯇ ꯐꯥꯛ ꯅꯣꯛꯇꯨꯅ ꯏꯁ ꯀꯔꯤ ꯅꯠꯇꯦ ꯅꯨꯄꯤꯅ ꯀꯦꯜꯂꯛꯑꯦꯕ ꯍꯩ ꯃꯃꯥ ꯅꯪ ꯇꯥꯔꯕ ꯅꯆꯥ ꯃꯨꯊꯤ ꯊꯤꯕꯁꯤꯅ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤꯅ ꯀꯦꯟꯁꯤꯜꯂꯛꯑꯦꯅꯦ ꯁꯈꯤ ꯇꯣꯝꯕꯤ ꯃꯥꯁꯨ ꯅꯣꯛꯂꯒ ꯇꯥꯔꯤ ꯄꯄꯥ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ ꯅꯆꯥ ꯅꯨꯄꯥꯒꯤ ꯆꯣꯏꯔꯣꯜ ꯑꯁꯦ ꯑꯩ ꯇꯥꯔꯤꯑꯦꯕ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯅꯣꯏ ꯈꯜꯂꯤꯕꯨ ꯐꯥꯒꯤꯅꯤ ꯁꯤꯅꯤꯅꯦ ꯍꯩ ꯄꯨꯝꯅꯝ ꯅꯝꯕ ꯆꯠ ꯅꯆꯥ ꯅꯧꯒꯗꯣ ꯅꯝꯊꯤꯕꯅ ꯂꯣꯏ ꯏꯔꯨ ꯃꯥꯏꯊ ꯂꯨꯖꯔꯒ ꯅꯝꯊꯤꯔꯤꯕꯗꯣ ꯐꯅꯕ ꯑꯝꯇ ꯇꯧꯔꯨꯁꯨ ꯁ꯭ꯋꯥꯏꯗ ꯏꯅꯝ ꯅꯝꯊꯤꯈꯩ ꯁꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯅꯪꯒꯤ ꯃꯪꯒꯤ ꯋꯥꯗꯣ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯊꯥꯖꯗ꯭ꯔ ꯇꯨꯅ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯖꯥꯎ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯀꯦꯊꯕꯤ ꯐꯦꯠ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯁꯍꯨꯝ ꯅꯥꯏꯅ ꯆꯪꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯏꯃꯥ ꯍꯣ ꯁꯈꯤ ꯇꯣꯝꯕꯤ ꯍꯣ ꯁꯈꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯤ ꯇꯥꯔꯣꯏꯗꯧꯅꯤ ꯀꯗꯥꯏ ꯆꯠꯅꯣ ꯈꯪꯗ꯭ꯔꯦꯃꯤ ꯅꯨꯡꯊꯤꯜꯁꯤꯗ ꯃꯥ ꯂꯧꯗꯅ ꯑꯩꯁꯨ ꯌꯨꯝ ꯃꯈꯥꯗ ꯂꯩꯕ ꯑꯩꯁꯦ ꯍꯩꯅꯗ꯭ꯔꯕꯅꯤ ꯍꯣ ꯏꯃꯥ ꯃꯅꯤꯡꯂꯣꯝꯗꯒꯤ ꯁꯈꯤ ꯇꯣꯝꯕꯤ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯣ ꯇꯥꯔꯦ ꯀꯅꯥꯅꯣ ꯅꯨꯡꯊꯤꯜꯁꯤꯗ ꯂꯥꯛꯀꯧ ꯀꯧꯔꯤꯕꯁꯤꯕꯣ ꯐꯗꯤꯒꯣꯝ ꯃꯔꯨ ꯈꯔ ꯍꯨꯟꯕꯁꯦ ꯍꯨꯟꯐꯝꯒ ꯈꯪꯗꯦ ꯑꯣꯏꯕ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯅꯨꯡꯊꯤꯜꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯏꯅꯤ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯌꯥꯏꯗ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯑꯗ ꯅꯪ ꯂꯥꯛꯄꯁꯦ ꯑꯩ ꯀꯤꯕ ꯑꯗꯨꯒꯤꯅꯤ ꯏꯃꯥ ꯑꯩꯁꯦ ꯈꯣꯏꯗꯧ ꯑꯔꯣꯏꯕꯤꯗ ꯁꯥꯎꯅꯤꯡꯉꯒꯅꯤꯀꯣ ꯂꯥꯛꯏꯁꯦ ꯅꯪꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯗꯕ ꯅꯨꯃꯤꯠꯄꯨ ꯌꯥꯎꯕ꯭ꯔꯅꯦ ꯑꯗꯨꯝ ꯁꯥꯎꯅꯤꯡꯗꯅ ꯂꯩꯔꯗꯨꯕꯣ ꯉꯁꯤꯅ ꯑꯃꯨꯛ ꯀꯅꯥꯒ ꯋꯥꯏꯅꯔꯛꯑꯦ ꯅꯅꯦꯝꯕꯣꯛꯀꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯅꯨꯄꯥ ꯈꯔꯨꯡ ꯃꯥꯟꯕꯗꯨꯒꯔꯣ ꯑꯅꯤꯃꯛ ꯉꯁꯤꯗꯤ ꯑꯩꯅ ꯄꯥꯏꯊꯠꯂꯝꯃꯕꯅꯤ
Saki to mi paina. Imai bema. Nang si boy bo karmai ngang na sige. Nang gilay saringagi masing patrinien tau badu na yung pala kanda di madu tau gano siya. Nang yararoy dra. Ha, yan kita di tau kay daw ginang mo. Natima, yung paminay niya na talag ko pusilag kuding mamada looy na pusilaga lay. Ay ngono na sige yung pidre. Adadi adom sawbay siya masara taban. Hay, taning di. Nakulay ba sunati? Basin manaw ani suba sunati. Nang ginupado na tabag suraga imong do puri ba ni? Pasida nang napusilag magkay gyan mentado loy sila. Nang nadumay na to sil do gyan mentado loy sila ba ni na misu mamadum sil do pisin kiba taba. Ay sumini kiningi mong ningi siningi sa ningi. Ay bu kunung song na pi mata kras siya sada na lumlayo hay di bro. Nupi takpang ngamloy da boy rabadi makay ginupi tiri no. Ayot kinumidangi sari ba to na pento oy bema. Nayom di namit na kakthokpada nang hararoy daw na pantuwaga hawsitada adu tawi ada tawi gane tawira ano nayom na palabadi ngam na upan ga daw ba ko taning jima punsisipu chaba tumba khak ni yara dro mirak tin ba mi pun ba haiba masulay bani kandi siwa si toksi selki ta piro ay hankrad si hairakani si ay nang asay na khanglabani tati sil sibu na pa na ingonda sabun ga pito na Tamjin hanbray ba? Nang nasil piyo na hayribase. Ha, nabung uyan amuwa man ba malayribase so noongan baga pamung dagi kumtarak baga sil hananira ik noy na sinang wase karati hemalabani ko. Lay kang na hayri ni ma sasapiro ay sakrak lay tiya ba ay sil sikim lay tiya mi tazadraga pikan ge tarak praying zo. Oh, pare imagi sil siki pisi daki da ba do. Ado kan bihiro ay isano oy na Ambari dagi aina puning basil makay do isano na lagthok zawrage ko si hairam duna kethabi imung da prap sangki saki tombi taha masaki tungda inaduna is mangle hai bema nang iselai do ima pige ambari da ti phaklu ai pige ba nang iselai do kari no saki tombi ai ki isani ka yaw basya silda tura turi kai hek ngawi da ko asumna nong nini amasu hauki Nong nini do amuzao numidang tembi bu unaba satli. Mahak ti hausiksu bahap osilude khanglude tembi sibut ni haibadi. Ani do koi basu koi naribadi. Amuzao mati loire amuk toiba nupi masak phajaba koiramni sadana haraubada loirabadi. Nongbagi numit ni thambawado amuzao gi mayumda lai. Yam thajada lai sibu kai leirake. Nahan khai migi yum sabu zatbagi sangludre adugini. Phareni yum sabu su satli hairamnina Engondagi nang na puki basil do singo ay silaga baitre imadagi law-lawdana sizina layram nang lakpa phari ay day sil no da ay na day somda nangondagi sil kita pugi lai aduga manoy na sil singo tawsilay oh nang na yam thajadana ay ginagta lai sidi sil puba lai boy natrabudi kay oidorigi ay siya nupi una ba salugi tawbanim ada sil nagta baitre nang layradi ay lupa mga tabugi Hanagi duga puna singaki, asing singaki. Ang musaw, nung si mandadana makongkong paktu utuna. Si ubra, se, naray bagto da si piradi, natu atibidu uni nang. Hirang musaw ibo, marumapang ni lulutin ay haibagi ay su sumhaibadi. Nangi dudi, kray hemali, usita mali, nangi nawong dudi. Karigi usita pa. Atay matam dana marup ni haning sing magtraga, sel puramday, lulutin na ba marup ni kay. Ibo nang kongpang nate, nakokto. Amang sang naparaga namsindringay yam duro nang salaw thambaw phamlambadagi hawgatuna sel khara pugi harubagi namanabada adumay haibang amlaba sel pare matik adugam napal taw ibo nang gumbasi marup ni kay haining di chala hai adu yordi nawalaw amuka swag nawalaw is sel pare kay marup ni phai hai sel puhandraga na marup nati phatti hai nang gumbasi di bo langkhat lakaro tarusu pel Sapirko, swai da gane, koi ni lebi no. Thambau, kudomi ga singlaga. Oi, nang loiram. Namai kai khang da yaw nabi, lambi teng na bada kauraba. Muraga thiri bina sakto, unsa ko ga ngauhan dong ni khau. Chale, nupi phang da ba, muthi thi ba, chale. Is, ai bu muthi thi ba kai, nang ni phajare. La ba lai hek ma da. Hey, nang matung, ikai khang da ba namai du puraga ne, sel pu ba lang da law. Ikai khang ji ba, tha lauri ba namai do. Thangzong na ikai khang na ba gere ke taw ni khak sha la mi yu sita ba
ꯍꯩ ꯁꯤꯕꯨ ꯃꯣꯏ ꯃꯄꯥ ꯃꯄꯨꯅ ꯊꯝꯂꯝꯕ ꯁꯦꯝꯐꯨꯁꯤꯉꯩ ꯉꯥꯏꯍꯥꯛ ꯂꯩꯔꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯁꯦ ꯍꯧꯔꯤ ꯑꯔꯦꯝꯕꯗ ꯈꯨꯠꯆꯥꯎꯁꯤꯅ ꯄꯥꯛ ꯂꯥꯎ ꯊꯣꯝꯖꯤꯜꯂꯗꯤ ꯃꯄꯥ ꯃꯄꯨ ꯃꯩꯈꯨ ꯑꯣꯟꯈ꯭ꯔꯕꯁꯤꯡꯗꯣ ꯎꯅꯤ ꯈꯪꯗ꯭ꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯕꯨꯠ ꯊꯦꯝꯕꯤ ꯑꯃꯗꯤ ꯕꯨꯠ ꯑꯃꯨꯇꯣꯝꯕꯤ ꯍꯩꯕꯤ ꯃꯁꯥꯗꯣ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕ ꯑꯃꯗ ꯐꯝꯗꯨꯅ ꯅꯣꯝ ꯅꯣꯝꯗꯅ ꯁꯥꯟꯅꯔꯤ ꯑꯃꯨꯇꯣꯝꯕꯤꯅ ꯏꯇꯥ ꯊꯦꯝꯕꯤ ꯅꯪꯒꯤ ꯂꯥꯕꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯣ ꯈꯪꯗꯦ ꯏꯇꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯉꯛꯁꯦ ꯉꯁꯥꯏꯗꯒꯤ ꯃꯥ ꯂꯥꯛꯄ ꯌꯦꯡꯕꯗ ꯇꯦꯛ ꯇꯧꯔꯕꯅꯤ ꯅꯪꯗꯤ ꯅꯔꯥꯏꯕꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯅꯨꯄꯥ ꯑꯄꯪꯖꯥꯎ ꯑꯃ ꯍꯦꯛ ꯐꯪꯉꯤ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇꯣ ꯑꯩꯈꯣꯏꯗꯤ ꯀꯂꯛꯆꯈ꯭ꯔꯦ ꯑꯩꯁꯤꯕꯨ ꯂꯥꯏꯕꯛ ꯐꯕ ꯆꯤꯡꯕ꯭ꯔꯅꯦ ꯐꯠꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯁꯤ ꯁꯪꯁꯥꯔꯁꯤꯗ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯚꯨꯠꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯀꯣꯏꯅꯔꯒ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯎꯅꯕꯗꯨꯕꯨ ꯅꯪꯒꯤ ꯑꯃꯨꯖꯥꯎ ꯍꯥꯏꯗꯨꯅ ꯅꯪꯁꯦ ꯚꯨꯠꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯤ ꯁꯤꯗꯕꯨ ꯅꯪꯁꯦ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯚꯨꯠ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯅꯪꯇꯅꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯒ ꯀꯣꯏꯅꯗꯨꯅ ꯅꯨꯡꯁꯤꯅꯕ ꯉꯝꯂꯤꯕ ꯑꯁꯤ ꯕꯦꯝꯃ ꯊꯨꯡꯅꯕꯁꯨ ꯑꯣꯏꯌꯨ ꯊꯨꯡꯅꯧ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯨꯡꯅꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯍꯦꯛꯇ ꯅꯝꯐꯥ ꯐꯥꯗꯨꯅ ꯂꯩꯁꯤꯟꯗꯧꯔꯤꯅꯤ ꯑꯗꯨꯅꯤ ꯂꯦꯝꯅ ꯊꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯑꯣꯏꯈ꯭ꯔꯁꯨ ꯅꯪꯇꯗꯤ ꯅꯌꯨꯝ ꯄꯥꯟꯗꯕ ꯌꯥꯗꯕꯅꯤ ꯅꯪꯅ ꯑꯃꯨꯖꯥꯎꯗ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯒꯤꯁꯨ ꯅꯣꯏ ꯑꯃꯨꯖꯥꯎꯒꯤ ꯃꯃꯥꯟꯅꯕ ꯃꯥꯗꯧꯅ ꯈꯔ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯑꯃ ꯅꯣꯏꯅ ꯇꯩꯅ ꯅꯥꯎꯅ ꯁꯤꯟꯕꯤꯔꯛꯄ ꯌꯥꯏꯗꯅ ꯁꯤꯟꯗꯗꯤꯀꯣ ꯑꯗꯣ ꯑꯩ ꯍꯥꯟꯅ ꯑꯝꯇ ꯇꯥ ꯑꯃꯨꯖꯥꯎꯗꯅꯦ ꯂꯩꯈꯤꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯥ ꯍꯥꯏꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯁꯤꯜꯂꯛꯀꯦ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯊꯥ ꯑꯃꯨꯖꯥꯎ ꯐꯥꯅꯕ ꯂꯥꯡ ꯑꯝꯇ ꯊꯥꯛꯁꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯕ ꯅꯠꯇꯦ ꯍꯦꯛꯇ ꯁꯨꯄꯥꯏ ꯄꯥꯏꯗꯨꯅ ꯐꯥꯒꯗꯧꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯂꯥꯛꯏ ꯆꯍꯤ ꯈꯔ ꯂꯩꯁꯤꯜꯂꯕ ꯑꯍꯜ ꯅꯨꯄꯥ ꯑꯃ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯁꯦꯠꯇꯨꯅ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕ ꯃꯥꯜꯂꯤ ꯑꯃꯨꯇꯣꯝꯕꯤ ꯅꯨꯄꯥꯗꯣ ꯎꯕꯗ ꯍꯥꯏꯔꯛꯏ ꯏꯇꯥ ꯇꯝꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯑꯁꯤꯗ ꯍꯅꯨꯕ ꯑꯃ ꯂꯥꯛꯏꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯉꯁꯤꯗꯤ ꯀꯥꯕꯛ ꯀꯥꯕꯛ ꯇꯝꯅꯁꯤꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯑꯩꯗꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯕ ꯚꯨꯠꯅꯤ ꯑꯗꯨꯅ ꯇꯝꯅꯕꯤ ꯈꯣꯠꯄꯤꯁꯦ ꯀꯌꯥ ꯀꯩꯗꯧꯗ꯭ꯔꯦ ꯅꯪ ꯑꯣꯏꯅ ꯑꯗꯨꯝ ꯇꯝꯅꯖꯔꯣ ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯣꯟꯗ꯭ꯔꯪ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯧꯈꯤꯒꯦ ꯁꯥꯟꯅꯍꯧꯔꯣ ꯅꯪꯒꯤ ꯃꯣꯟꯗ꯭ꯔꯪꯗꯣ ꯑꯩꯁꯨ ꯄꯥꯈꯪ ꯂꯥꯛꯑꯗꯤ ꯏꯔꯥꯡ ꯍꯧꯖꯤꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯄꯥꯈꯪꯒꯤ ꯃꯍꯨꯠ ꯍꯅꯨꯕ ꯑꯣꯏꯅ ꯂꯥꯛꯑꯝꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯈꯕꯛ ꯁꯥꯕꯛ ꯑꯣꯏꯅ ꯇꯝꯅꯔꯨꯕ ꯇꯥꯔꯦ ꯑꯩ ꯆꯠꯂꯦ ꯃꯇꯨꯡꯁꯤꯗ ꯁꯣꯔꯣ ꯁꯣꯔꯣ ꯏꯟꯅꯔꯒ ꯇꯤꯀꯤ ꯇꯤꯀꯤ ꯍꯣꯠꯂꯨꯒꯦ ꯏꯕꯣꯝꯆꯥ ꯇꯐꯤꯡ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯑꯁ ꯇꯟꯖꯥꯁꯤꯗ ꯊꯤꯃꯨꯛ ꯐꯥꯏꯅꯤꯡꯉꯤ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯉꯁꯥꯏ ꯌꯨꯒ ꯃꯥꯔꯤꯕꯗ ꯉꯥ ꯊꯣꯡꯕꯗꯣ ꯍꯥꯎꯃꯟꯗꯅ ꯐꯪꯖꯗ ꯈꯨꯠꯁꯥ ꯆꯥꯔꯨꯔꯤꯅꯤ ꯑꯁ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯁꯤꯗꯤ ꯆꯤꯠ ꯇꯧꯔꯦꯕꯨ ꯑꯩꯗꯤ ꯌꯨꯝ ꯌꯧꯗꯧꯁꯨ ꯋꯥꯠꯂꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯁꯤꯗꯤ ꯑꯁ ꯇꯔꯛ ꯇꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯥꯟꯅꯗꯦ ꯐꯤ ꯃꯥꯡꯁꯤꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁ꯭ꯋꯥꯏ ꯃꯔꯨꯝꯁꯤꯗ ꯍꯦꯛꯇ ꯍꯣꯠꯅꯔꯒꯦ ꯆꯥꯝꯃꯒꯤꯕꯨ ꯀꯩꯅꯣ ꯎꯅꯥꯅ ꯍꯦꯛꯇ ꯈꯦꯠꯂꯒ ꯂꯣꯏꯔꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯣꯡ ꯐꯥꯗꯣꯛꯇ ꯇꯝꯅꯒꯦ ꯇꯧꯕꯁꯦ ꯃꯊꯤꯃꯨꯛ ꯐꯥꯏꯈꯤꯗꯧꯔꯦ ꯃꯁꯤꯗꯤ ꯃꯊꯤ ꯐꯥꯏꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯍꯧꯔꯒꯦ ꯇꯨꯡꯂꯣꯝꯗꯒꯤ ꯈꯨꯠꯁꯤꯅ ꯍꯦꯛꯇ ꯂꯥꯝꯃꯒ ꯇꯤꯀꯤ ꯇꯤꯀꯤ ꯍꯣꯠꯂꯒꯦ ꯏꯕꯣꯝꯆꯥ ꯂꯝꯕꯤ ナꯀꯟꯗꯨꯗ ꯃꯈꯨꯠꯅ ꯃꯅꯤꯡ ꯃꯦꯟꯗꯨꯅ ꯇꯍꯥ ꯆꯦꯟꯁꯤꯜꯂꯤ ꯑꯃꯨꯇꯣꯝꯕꯤ ꯃꯥꯁꯨ ꯄ꯭ꯔꯕ ꯄꯥꯏꯁꯤꯟꯗꯨꯅ ꯃꯤꯒꯤ ꯁꯦꯒ꯭ꯔꯥꯛꯇꯨꯗ ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ ꯇꯤꯀꯤ ꯍꯣꯠꯂꯤ ꯏꯕꯣꯝꯆꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯪꯒꯣꯏꯕꯒꯤ ꯅꯣꯛꯂꯒ ꯍꯣꯏ ꯃꯁꯤꯔꯦ ꯀꯅꯥꯅꯣ ꯑꯩ ꯁꯤꯔꯦ ꯊꯣꯔꯥꯏꯕꯁꯦ ꯀꯅꯥꯅꯣꯅꯦ ꯇꯤꯀꯤ ꯍꯣꯠꯂꯛꯏꯁꯤꯕꯣ ꯊꯤꯁꯤ ꯇꯧꯔꯀꯥꯟꯁꯤꯗ ꯀꯅꯥꯅꯣ ꯇꯤꯀꯤ ꯍꯣꯠꯂꯛꯏꯁꯦ ꯍꯦ ꯁꯤꯔꯦꯅꯦ ꯍꯣꯏ ꯏꯃ ꯍꯣꯠꯂꯛꯀꯅꯨ ꯍꯪꯒꯣꯏꯅꯦ ꯑꯩ ꯍꯪꯒꯣꯏ ꯍꯣꯠꯂꯛꯀꯅꯨ ꯍꯥꯏꯕꯅꯦ ꯑꯌꯣꯏꯕ ꯀꯟꯅ ꯅꯣꯛꯄꯁꯤꯗ ꯅꯥꯟꯊꯔꯛꯀꯦ ꯇꯧꯏ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯇꯤꯀꯤ ꯍꯣꯠꯂꯛꯏꯁꯦ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯈꯣꯡ ꯍꯥꯞꯅꯤꯡꯕꯒ ꯅꯣꯛꯄ ꯈꯥꯡꯕꯒꯗ ꯁꯣꯔ ꯊꯤꯡꯂꯒ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯀꯔꯤ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯂꯦꯞꯇꯣꯏꯕ ꯂꯦꯞꯄꯣꯏ ꯑꯃꯨꯛꯇꯪ ꯌꯥꯝ ꯇꯥꯡꯅ ꯇꯤꯀꯤ ꯍꯣꯠꯄ ꯐꯪꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯍꯣꯠꯈꯤꯗꯧꯔꯤ ꯅꯪꯁꯨ ꯉꯝꯂꯤꯈꯩ ꯅꯊꯤꯗꯣ ꯈꯪꯒꯠꯂꯒ ꯅꯣꯛꯑꯣ ꯄꯦꯟꯅ ꯅꯣꯛꯑꯣ ꯅꯃꯣꯏꯒ ꯊꯣꯛꯇꯅ ꯅꯣꯛꯑꯣ ꯏꯕꯣꯝꯆꯥ ꯅꯨꯄꯤ ꯃꯁꯛꯇꯤ ꯎꯗ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯀꯤꯕꯅ ꯏꯄꯥꯏ ꯊꯕꯥꯏ ꯍꯧꯔꯤ ꯇꯤꯀꯤ ꯍꯣꯠꯄꯒꯤ ꯅꯣꯛꯅ ꯀꯤꯇꯤ ꯀꯤꯔꯨꯝ ꯇꯧꯅ ꯍꯥꯏꯔꯤ ꯀꯅꯥꯅꯣ ꯋꯥ ꯉꯥꯡꯉꯤꯁꯦ ꯀꯅꯥꯅꯣ ꯅꯁꯛꯇꯤ ꯎꯗꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯑꯩ ꯁꯤꯔꯦ ꯍꯣꯏꯕ ꯍꯥꯏꯕ ꯀꯔꯤꯅꯣ ꯃꯁꯛꯇꯤ ꯁꯨꯛꯎ ꯎꯗꯦ ꯑꯗꯨꯒ ꯀꯔꯤ ꯄꯉꯥꯡꯗ ꯉꯥꯡꯉꯤꯕꯁꯤꯕꯣ ꯅꯠꯇꯦ ꯐꯥꯒꯤ ꯅꯠꯇꯦ ꯇꯤꯀꯤ ꯍꯣꯠꯂꯤꯕꯁꯤ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯍꯥꯏꯕꯅꯦ ꯑꯩ ꯌꯥꯗ꯭ꯔꯦ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯑꯃꯨꯇꯣꯝꯕꯤ ꯃꯌꯥ ꯍꯤꯒꯠꯂꯒ ꯂꯦꯞꯄꯣꯏ ꯁꯨꯛꯂꯦꯞ ꯍꯦꯛ ꯂꯦꯞꯄꯣꯏ ꯑꯩꯗꯤ ꯍꯣꯠꯈꯤꯅꯤ ꯈꯪꯕ꯭ꯔꯥꯗꯣ
Ibomsa khang bangamda makhaduda tharo hek onduna hangoibudu khangli pura phibam amani oiri matawado nupa phanglaktabagi sahi sa kaya ngauraklaba mut amutomi masu tamnari ne sumna tamdaba nate pura angau aphai ki mongda tigi hotuni hekta mi bulaknari mathangi numitni laigai pumba wawa hek launari sakhi tombi taha thongaudagi sanglaktuna masanupagi kada prabhab sanglaktuna tumlibu masabu angam arai khangda hangdoi Amuzao, hai, Amuzao, haugat, taraba, hagaloi mi, haugat. Amuzao itak na tumba kaibagi sauri. Kai noi ma, nung phong andri, hek tu urau tharau ri du kai ki. Karai dagi nung andaba no, nung san ya kai sarabni. Hagaloi mi prap. Nati, ai na haugat naga kari no tau duis, kashu tau ningai leiti. Ai na hagalo hairi basya, maram leitu na hairi bani. Awangi nang khura ibomsa do, mawangi lam hangda, waga miyam hawadu da niya. Mati sit kai siraga tara leirami ye adugi poloi bagi thaba inkhang sing do nangsu yaw lawo ba tuso napadi migi sorat amasa ka da laiye ba amuzau inganga kai noise kamai lam hang tu siri ba adusu mati su silaga khangde kramai siri ba no aidi othok na ngai khit mi siraga harau na do aduna boisu nungai te hari basini ngang da leire no satlo mi tin ba hawra bani Aisu pihong laga satladaw aduga niya nang na amamatheng da pangchat-chatpado ngasidagi satpa yararoi uredana mi siraga leirami siya taningde mi siraga dawrage karigi taningdabano tada ibomsagi khusido karino mai taw yaidana mina hainai mina hatpa malisu hai hausikan se mi phattaba yam leirabani cheksindaba yaba natini nang hoisiya asigi bo songang lei tandra khangti Ngangjabadi karino nang simuthi thirasu sagai sigdi ama tak yawba tompok ni tompok aduna ngangdaba yadiye nganghoro ko ai tati hawgat chakre asi phamdani ibomsagi nupi leima hik tawduna kapli ho makhoi papa ibu kari hoirasige nati si pami lai tabagum Tirak to laga siri bedu bukarigi noi ba. Yum stelak laga irin jana na khong do habduk laga irin jana si basi ai badita. Nanti ibu thamoi si sakli na ko ai. Ai sakli ba si ki benang di mapai to. Hingau ri ba ai se hayeng wai pau. Tirak to laga si ki bai bom sagi ngi ge dana miyam si na wari no ra ni ai bane. Hindi untuk natalli na ko. Oh, makoy papa. Naglay mapati ko nang. Alam mo na. Layma, yari si. Nabuning pasilu. Satkra ba mahagi satkri. Layhauri ba. Nasa na mausing kalaga niya. Nang taunalay ni hinga daw ba ni. Aroy ba bikup sida. Napuroy bagi makongan siya. Amok tang sok na kura mo. Aroy ba ni. Tawhay di. Boni sahaw. Hindi. Ay po. Manang da changkoi se namdi thikreda yera leiba khunam sne suba du to haijilakani napuroi bani ne sia du budi khange ada namthi tawrimne leima ibom sagi asiba haksang na thamliba manak adu sangsin lap nekta paktha du khuram laga hai magoi papa warang du ko lap nekta na dai nu bi khuram jare Nang budong sila paginati Tinam do na Nanak na siyang mangam na magitaw mo na Tilibi mayam do kap na rambadagi Lay magi mataw do na Nukning nagdo na Tumin nukpaghang nari Asum na Ibom sagi mataw mangam supang tokri Numidangi matamni Saktok lamatong Amuzaw mapiloy sindo na Magi kadagi toklai Sakhi tombi Masana numidang sida Masatanan toklak pa do na hanglai Kaday sa to'y banang di. Namang nubi unaruge. Hey, yung ningdi ko. Numitang sida, yam na niya. Sara kalaka no. Nayuta ko sa to'y do. Ay loy na kangi. Sat pa yaro. Asima, kalay na yun. Kuire ko, ay yugo tagtaba. Utok pa. Namang nubi unabasat ka niya na magtada. Yugo tagpa mong tawsin. Ayan, hindi ko'y masi. Ay tegre. Ngarang so unabasat eh. Kasi di kitang nga nasa laga unaruge. Ngarang ay lagtabagi. Sawang doy ni. Ado tiyemluge. Nga nasa lagi. Namang nubi sawad ba yaba na tinima sa tusi ay tiyenge ba sat pa sukya yaroi ba hawsik numitang sida kahit nupi una ba tatpat ka tawra dada sango nangi kada
ꯆꯪꯉꯣꯏꯝꯅꯦ ꯑꯁ ꯏꯃꯥ ꯀꯔꯟ ꯌꯥꯝ ꯇꯧꯏꯀꯣ ꯌꯨ ꯊꯛꯄ ꯅꯠꯇꯦꯝꯅꯤ ꯆꯠꯇꯣꯏꯁꯦ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛꯂꯀꯥꯟꯁꯤꯗ ꯀꯥꯏꯗꯒꯤ ꯌꯨꯅꯣꯕ ꯅꯪ ꯆꯪꯒꯦꯔꯥ ꯆꯪꯉꯣꯏꯔꯥ ꯋꯣ ꯃꯈꯣꯏ ꯃꯄꯥ ꯇꯥꯕꯤꯔꯤꯕꯣ ꯁꯤꯗꯝꯇ ꯂꯥꯛꯑꯣ ꯅꯆꯥ ꯅꯨꯄꯥꯁꯦ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯦ ꯃꯈꯣꯡ ꯃꯈꯨꯠꯁꯤ ꯄꯨꯜꯂꯒ ꯊꯝꯁꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯑꯃꯨꯖꯥꯎ ꯁꯥꯎꯔꯤ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯆꯠꯇ ꯆꯠꯆꯔꯣꯏ ꯃꯃꯥꯅ ꯌꯥꯗꯗꯨꯅ ꯉꯁꯤꯁꯨ ꯑꯃꯨꯖꯥꯎ ꯊꯦꯝꯕꯤ ꯎꯅꯕ ꯆꯠꯂꯝꯗꯦ ꯁꯣꯝꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨ ꯊꯦꯡꯂ ꯃꯇꯝꯒ ꯑꯣꯏꯕꯒ ꯄꯨꯛꯁꯤꯛ ꯍꯦꯛ ꯁꯤꯛꯏ ꯑꯍꯤꯡ ꯃꯃꯩ ꯍꯥꯏꯁꯤꯗꯕꯨ ꯂꯥꯏ ꯐꯠꯇꯕꯁꯨ ꯑꯐꯕꯁꯨ ꯁꯥꯐꯣꯡꯕ ꯃꯇꯝꯅꯤ ꯃꯃꯥꯅ ꯌꯥꯗꯗꯨꯅ ꯉꯁꯤꯁꯨ ꯑꯃꯨꯖꯥꯎ ꯊꯦꯝꯕꯤ ꯎꯅꯕ ꯆꯠꯂꯝꯗꯦ ꯁꯣꯝꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨ ꯊꯦꯡꯂ ꯃꯇꯝꯒ ꯑꯣꯏꯕꯒ ꯄꯨꯡꯁꯤꯛ ꯍꯦꯛ ꯁꯤꯛꯏ ꯑꯍꯤꯡ ꯃꯃꯩ ꯍꯥꯏꯁꯤꯗꯕꯨ ꯂꯥꯏ ꯐꯠꯇꯕꯁꯨ ꯑꯐꯕꯁꯨ ꯁꯥꯐꯣꯡꯕ ꯃꯇꯝꯅꯤ ꯉꯁꯤꯗ ꯄꯣꯂꯣꯏꯈꯤꯕ ꯏꯕꯣꯝꯆꯥ ꯃꯥꯒꯤ ꯊꯋꯥꯏꯗꯨ ꯁꯣꯔꯣꯛ ꯑꯗꯨꯗ ꯀꯞꯇꯨꯅ ꯆꯠꯂꯤ ꯊꯣꯔꯥꯏ ꯃꯆꯥꯒꯤ ꯚꯨꯠ ꯅꯨꯄꯤ ꯅꯪ ꯑꯩꯅ ꯊꯦꯡꯅꯕ ꯃꯐꯝꯗ ꯂꯦꯝ ꯊꯥꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯀꯣ ꯑꯩꯕꯨ ꯇꯤꯀꯤ ꯍꯣꯠꯇꯨꯅ ꯅꯝꯗꯅ ꯅꯪꯅ ꯍꯥꯠꯄꯅꯤ ꯑꯗꯨꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯈꯪꯒꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯂꯥꯏ ꯁꯒꯣꯜ ꯃꯥꯟꯕꯗꯨꯁꯨ ꯈꯪꯒꯅꯤ ꯏꯁ ꯑꯩꯕꯨ ꯅꯝꯊꯤ ꯀꯥꯏꯗꯅ ꯏꯅꯥꯛꯇꯁꯨ ꯆꯪꯂꯛꯇꯕ ꯃꯥꯁꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯀꯣꯏꯇꯝ ꯇꯝꯅꯔꯒ ꯇꯤꯀꯤ ꯍꯣꯠꯂꯒ ꯂꯛꯅ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯏꯕꯣꯝꯆꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯊꯦꯝꯕꯤ ꯑꯃꯗꯤ ꯑꯃꯨꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯂꯤꯕꯅꯤ ꯊꯦꯝꯕꯤꯅ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯉꯔꯥꯡꯁꯨ ꯂꯥꯛꯇꯕ ꯉꯁꯤꯁꯨ ꯂꯥꯛꯇꯕ ꯈꯪꯅꯤꯃ ꯃꯌꯨꯝ ꯀꯣꯏꯊꯤ ꯊꯤꯔꯒ ꯅꯝꯂꯩ ꯍꯦꯛꯇ ꯂꯩꯁꯤꯟꯈꯤ ꯊꯦꯝꯕꯤ ꯑꯩꯕꯨ ꯀꯥꯏꯍꯧꯔꯝꯃꯒ ꯃꯥꯅ ꯇꯨꯃꯤ ꯂꯩꯁꯤꯟꯈꯤꯕ ꯌꯥꯕ꯭ꯔꯥ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯇꯣꯝꯕꯤꯁꯨ ꯃꯇꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯍꯥꯏ ꯊꯤꯒꯗꯧꯅꯤ ꯃꯌꯨꯝ ꯀꯣꯏꯊꯤ ꯊꯤꯔꯒ ꯍꯦꯛꯇ ꯅꯝꯂꯩ ꯂꯩꯁꯤꯟꯒꯗꯧꯅꯤ ꯉꯥꯏꯈꯣꯏꯇ ꯑꯥꯗꯩ ꯁꯤꯕꯨ ꯉꯔꯥꯡ ꯑꯩꯅ ꯇꯤꯀꯤ ꯍꯣꯠꯄꯗ ꯅꯣꯛꯄ ꯈꯥꯡꯕ ꯉꯝꯗꯗꯅ ꯁꯣꯏꯗꯅ ꯁꯤꯗꯣꯛꯈꯤꯕ ꯑꯍꯜꯗꯨ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯅꯣ ꯃꯥꯅꯤ ꯏꯇꯥ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯂꯛꯅꯔꯨꯁꯤꯔꯦ ꯏꯇꯥ ꯀꯩꯅꯣ ꯏꯇꯥ ꯑꯃꯨꯇꯣꯝꯕꯤ ꯑꯩꯈꯣꯏꯅꯤ ꯂꯥꯛꯂꯤꯕꯁꯦ ꯅꯨꯄꯥ ꯃꯌꯨꯝ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯁꯣꯅꯣꯗꯣ ꯈꯤꯠ ꯊꯨꯡꯕꯤꯔꯛꯑꯅꯨ ꯑꯩꯁꯦ ꯌꯥꯝꯅ ꯀꯥꯔꯤꯕꯅꯤ ꯐꯥꯒꯤ ꯐꯔꯪꯒ ꯇꯧꯔꯛꯀꯅꯨ ꯑꯩꯒꯤꯁꯦ ꯅꯨꯡꯁꯤꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯏꯕꯣꯝꯆꯥꯒꯤ ꯊꯋꯥꯏꯗꯨ ꯐꯠ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯇꯣꯝꯕꯤꯒꯤ ꯂꯋꯥꯏ ꯂꯦꯝꯄꯨ ꯑꯗꯨꯗ ꯈꯨꯇꯨꯝꯗꯨꯗ ꯗꯣꯛ ꯂꯥꯎꯅ ꯁꯨꯊꯔꯛꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯏꯅꯥꯁꯤ ꯊꯥꯡꯒꯠꯇꯅ ꯇꯥꯔꯤꯕ ꯑꯩꯕꯨ ꯃꯤꯁꯤ ꯆꯥꯗꯅ ꯃꯤꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯍꯟꯗꯨꯅ ꯁꯤꯍꯟꯕ ꯁꯛꯊꯤꯕꯤ ꯇꯧ ꯉꯝꯕꯤ ꯚꯨꯠ ꯅꯪꯗꯤ ꯈꯨꯠꯁꯤ ꯄꯤꯅ ꯐꯨꯔꯒ ꯂꯣꯏꯔꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯥꯕꯤꯗꯦ ꯍꯅꯨꯕ ꯐꯨꯅꯤꯡ ꯐꯨꯖꯧ ꯑꯩꯁꯨ ꯅꯪꯗꯣ ꯍꯥꯠꯅꯤꯡꯗꯅ ꯍꯥꯠꯈꯤꯕ ꯅꯠꯇꯦ ꯁꯣꯏꯕꯗꯒꯤ ꯅꯪꯅ ꯅꯣꯛꯄ ꯈꯥꯡꯕ ꯉꯝꯖꯗꯕꯗꯒꯤ ꯁꯤꯖꯈꯤꯕꯅꯤ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦ ꯅꯪꯅ ꯅꯣꯛꯄ ꯈꯥꯡꯕ ꯉꯝꯗꯕꯒꯤꯅꯤ ꯂꯨꯍꯣꯡꯐꯝꯗꯒꯤ ꯉꯥ ꯊꯣꯡꯕ ꯇꯞꯅ ꯆꯥꯁꯤꯜꯂꯛꯄꯒꯤ ꯈꯣꯡ ꯍꯥꯝꯅꯤꯡ ꯃꯦꯟꯗꯅ ꯂꯥꯛꯂꯤꯕ ꯑꯩꯕꯨ ꯅꯪꯅ ꯂꯃꯈꯥꯡꯗ ꯅꯔꯣꯟꯗꯒꯤ ꯕꯨꯠꯅꯤ ꯉꯝꯃꯤ ꯍꯥꯏꯗꯅ ꯇꯤꯀꯤ ꯍꯣꯠꯂꯒ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄ ꯅꯠꯇ꯭ꯔꯥ ꯅꯪꯗꯗꯤ ꯑꯩ ꯅꯁꯝꯗꯨ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯔꯒꯦ ꯈꯪꯕ꯭ꯔꯗꯣ ꯐꯔꯝꯃꯅꯤ ꯍꯥꯏꯔꯦ ꯅꯁꯝꯁꯤ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯔꯦ ꯍꯩꯃ ꯀꯩꯅꯣ ꯍꯩꯃ ꯁꯝꯒꯁꯤ ꯏꯇ ꯈꯨꯗꯥꯡꯗ ꯌꯦꯠꯂꯒ ꯐꯦꯔꯦ ꯍꯥꯏꯈ꯭ꯔꯦ ꯅꯨꯄꯥꯅ ꯇꯒꯨꯝ ꯏꯍꯥꯟꯈꯩ ꯀꯩꯅꯣ ꯃꯥꯇꯩꯁꯤꯕꯣ ꯍꯩꯃ ꯊꯥꯗꯣꯛꯑꯣ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯅꯪ ꯂꯦꯝꯅ ꯊꯥꯒꯅꯤ ꯈꯟꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯑꯅꯤꯗꯨ ꯑꯉꯝꯕ ꯍꯦꯛꯇ ꯅꯝꯊꯠꯅꯗꯨꯅ ꯐꯨꯅꯔꯛꯏ ꯊꯦꯝꯕꯤ ꯃꯥꯗꯤ ꯃꯣꯏꯒꯤ ꯐꯨꯅꯕꯗꯨꯒ ꯆꯪꯕ ꯅꯠꯇꯦ ꯑꯃꯨꯖꯥꯎꯅ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯇꯕꯒꯤ ꯃꯥꯗꯤ ꯑꯃꯨꯖꯥꯎꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯤꯕꯅꯤ ꯅꯕꯥꯅꯤ ꯑꯗꯥꯏꯗ ꯑꯗꯨꯝ ꯅꯝꯊꯠꯅꯍꯧꯈꯣ ꯑꯩꯗꯤ ꯏꯋꯥꯒꯤ ꯃꯌꯨꯝ ꯊꯤꯔꯨꯈꯤꯒꯦ ꯑꯩ ꯆꯠꯂꯦ ꯉꯝꯂꯒꯅ ꯑꯃꯨꯛ ꯍꯦꯛ ꯍꯥꯠꯇꯣꯛꯅꯧ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯌꯥꯝꯕ ꯏꯕꯣꯝꯆꯥꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯔꯝꯕꯗꯒꯤ ꯑꯗꯨꯃꯛ ꯑꯊꯦꯡ ꯑꯃꯝꯗ ꯆꯠꯄ ꯀꯤꯅꯕꯗꯒꯤ ꯀꯅꯥꯝꯇ ꯆꯠꯅꯔꯝꯗꯦ ꯁꯣꯝꯗ ꯑꯃꯨꯖꯥꯎ ꯃꯥꯁꯨ ꯃꯃꯥꯅ ꯅꯨꯃꯤꯗꯥꯡ ꯆꯠꯊꯣꯛꯄ ꯌꯥꯗꯕꯗꯒꯤ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯤ ꯊꯦꯝꯕꯤꯒ ꯎꯅꯗꯕ ꯃꯍꯥꯛ ꯃꯁꯥꯗꯣ ꯂꯩꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯖꯗꯦ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯑꯃꯨꯖꯥꯎ ꯃꯥꯒ ꯇꯤꯟꯅꯕ ꯀꯨꯜꯂꯕꯤꯗꯨꯒꯤꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯦ ꯏꯇꯥꯎ ꯑꯩꯁꯤ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯝꯇ ꯂꯧꯗ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯉꯣꯟꯗꯕꯨ ꯌꯨ ꯊꯛꯅꯕ ꯁꯤꯀꯤ ꯐꯥꯎ ꯅꯞꯇ꯭ꯔꯕ ꯑꯩꯉꯣꯟꯗꯕꯨ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯁ ꯌꯨꯒꯤ ꯋꯥꯔꯤꯗꯨ ꯄꯨꯁꯤꯜꯂꯛꯑꯅꯨ ꯑꯩ ꯌꯨꯒ ꯑꯝꯇ ꯊꯛꯇ꯭ꯔꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯣꯏꯅꯦ ꯐꯖꯇꯣꯟꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯄꯤꯔꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯗꯒꯤ ꯅꯪ ꯌꯨꯒ ꯑꯝꯇ ꯊꯛꯈꯤꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦꯅꯦ ꯃꯥꯅ ꯍꯨꯟꯗꯣꯛꯂꯝꯕ ꯅꯨꯃꯤꯠꯇꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯟꯒꯠꯇꯨꯅ ꯀꯥꯏꯔꯤꯕ ꯊꯃꯣꯏ ꯑꯁꯦ ꯃꯦꯟꯁꯤꯟꯕꯤꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯁꯦ ꯀꯅꯥꯅꯣ ꯅꯨꯄꯤꯗꯨꯕꯣ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯀꯔꯤ ꯃꯇꯦꯡꯅꯣꯅꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯑꯇꯩ ꯅꯠꯇꯦ ꯃꯥꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯤ ꯃꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩ ꯑꯩꯒ ꯎꯅꯕ ꯊꯣꯛꯂꯛꯄ ꯁꯪꯗꯦ ꯎꯅꯕ ꯐꯪꯗꯦ ꯏꯕꯥꯅꯤ ꯍꯦꯛ ꯅꯨꯡꯁꯤꯅꯔꯛꯄꯗꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯝ ꯎꯅꯩ ꯑꯗ ꯍꯟꯗꯛꯁꯦ
ꯈꯨꯔꯥꯏ ꯏꯕꯣꯝꯆꯥꯅ ꯃꯤꯁꯤ ꯆꯥꯗꯅ ꯍꯦꯛ ꯁꯤꯔꯝꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯁꯦ ꯅꯨꯃꯤꯗꯥꯡꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯕꯁꯤꯃ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦ ꯈꯣꯡ ꯍꯥꯝꯕ ꯊꯣꯛꯄ ꯐꯥꯎꯕ ꯍꯦꯛ ꯏꯟꯅꯗꯨꯅ ꯁꯪꯉꯤ ꯑꯗꯣ ꯑꯩꯅ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯍꯣꯔꯦꯟꯁꯦ ꯅꯨꯃꯤꯗꯥꯡ ꯅꯪꯅ ꯑꯩꯁꯦ ꯅꯣꯏꯗ ꯆꯥꯛ ꯆꯥꯔꯨꯁꯤ ꯌꯦꯟ ꯊꯣꯡꯍꯧꯏ ꯍꯥꯏꯒꯦꯔꯥ ꯑꯗꯒꯤ ꯀꯩꯅꯣꯝ ꯍꯥꯏꯔꯒ ꯑꯝꯇ ꯀꯧꯕ ꯂꯥꯛꯑꯣꯕ ꯑꯗꯨꯒ ꯏꯕꯥꯅꯤ ꯈꯤꯇꯪ ꯊꯦꯡꯖꯤꯜꯂꯛꯄꯩꯗꯨꯗ ꯆꯠꯂꯒꯅꯦ ꯊꯦꯝꯕꯤꯗꯣ ꯑꯝꯇ ꯎꯅꯔꯨꯁꯦꯕ ꯆꯠꯊ ꯌꯦꯟ ꯊꯣꯡꯕ ꯀꯥꯏꯅ ꯌꯦꯟꯗꯦꯝ ꯐꯥꯎꯋꯦ ꯏꯔꯣꯟꯅꯕ ꯂꯩꯖꯗ꯭ꯔꯀꯥꯟꯁꯤꯗ ꯏꯁ ꯌꯦꯟ ꯊꯣꯡꯕꯩ ꯊꯣꯔꯥꯏ ꯃꯆꯥ ꯌꯦꯟꯗꯨꯗꯤ ꯑꯩ ꯂꯩꯔꯁꯨ ꯂꯩꯒꯦ ꯀꯧꯕꯗꯨ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯁꯤꯗꯤ ꯅꯪꯗꯤ ꯌꯦꯟ ꯂꯩꯅꯤꯗꯣ ꯍꯥꯟꯅ ꯍꯥꯏꯁꯨ ꯍꯥꯏꯗꯦ ꯑꯗꯨꯗꯤ ꯍꯥꯏꯇꯥꯕ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯣꯔꯦꯟꯗꯣ ꯁꯣꯏꯔꯛꯀꯅꯨꯀꯣ ꯃꯝꯂꯤ ꯇꯧꯔꯛꯄꯩꯗꯨꯗ ꯑꯩ ꯀꯧꯕ ꯂꯥꯛꯑꯣ ꯑꯃꯨꯖꯥꯎ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯀꯨꯜꯂꯕꯤꯗꯨꯗ ꯄꯤꯔꯒ ꯁꯤꯅ ꯌꯦꯟ ꯂꯥꯕ ꯐꯖꯕ ꯂꯩꯔꯝ ꯊꯣꯡꯕꯗꯤ ꯑꯩ ꯊꯣꯡꯒꯦ ꯅꯪ ꯊꯣꯡꯕ ꯍꯥꯎꯇꯦ ꯏꯁ ꯊꯤꯈꯩ ꯅꯪꯅ ꯊꯣꯡꯕꯅ ꯀꯌꯥꯝ ꯍꯥꯎꯔꯗꯅ ꯀꯕꯛ ꯐꯖꯕ ꯅꯪꯅ ꯊꯣꯡꯕꯕꯨꯗꯤ ꯃꯨꯊꯤ ꯊꯤꯕ ꯑꯩꯅ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯏ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ ꯍꯣꯔꯦꯟ ꯅꯨꯡꯁꯤꯕꯤꯒꯤ ꯋꯥꯔꯤ ꯁꯥꯕꯗ ꯎꯏꯔꯛꯇꯅꯕ ꯅꯪꯁꯨ ꯏꯔꯨꯒꯗꯣ ꯁꯦꯡꯅ ꯂꯨꯖꯊꯣꯛꯑꯣ ꯅꯁꯛ ꯈꯔ ꯐꯖꯅꯕ ꯅꯪꯗꯧꯅ ꯊꯤꯗꯕꯅꯤꯅ ꯑꯩꯗꯤ ꯂꯨꯗ꯭ꯔꯁꯨ ꯌꯥꯔꯦ ꯅꯪꯗꯨꯝ ꯏꯔꯨꯗꯣ ꯁꯦꯡꯅ ꯂꯨꯖꯊꯣꯛꯑꯣ ꯍꯣꯔꯦꯟꯅꯦ ꯅꯇꯨꯅ ꯅꯝꯊꯤ ꯍꯥꯏꯔꯛꯇꯅꯕ ꯑꯅꯤꯗꯨ ꯋꯥꯔꯦꯝ ꯈꯔ ꯉꯥꯡꯅꯔꯝꯂꯒ ꯑꯃꯨꯖꯥꯎꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯥꯎ ꯅꯤꯡꯕ ꯀꯨꯜꯂꯕꯤꯗꯨ ꯃꯥꯁꯨ ꯑꯃꯨꯖꯥꯎꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯂꯥꯛꯇꯨꯅ ꯑꯃꯨꯖꯥꯎꯕꯨ ꯃꯣꯏꯗ ꯆꯥꯛ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯔꯤ ꯃꯁꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯕꯗꯨꯗꯗꯤ ꯁꯈꯤꯇꯣꯝꯕꯤ ꯃꯥꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ ꯃꯁꯥꯕꯨ ꯊꯥꯗꯣꯔꯛꯂꯤ ꯆꯥꯛꯇꯣ ꯉꯟꯅ ꯆꯥꯔꯒ ꯌꯨꯝꯗ ꯉꯟꯅ ꯍꯜꯂꯧꯀꯣ ꯂꯥꯡꯐꯪ ꯆꯠꯊꯣꯛꯈꯤꯅꯨ ꯃꯇꯝ ꯐꯠꯇꯦ ꯀꯨꯜꯂꯕꯤꯗꯨꯅ ꯆꯠꯂꯣꯏꯗꯩꯕ ꯆꯥꯛ ꯐꯠ ꯆꯥꯃꯤꯟꯅꯔꯒ ꯏꯇꯥꯎꯁꯦ ꯑꯗꯨꯝ ꯊꯤꯜꯂꯛꯀꯦ ꯍꯣꯏ ꯑꯃꯨꯖꯥꯎ ꯃꯥꯗꯤ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯅꯤꯗꯨ ꯑꯃꯨꯖꯥꯎꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯨꯜꯂꯕꯤꯗꯨ ꯍꯣꯏꯗ ꯆꯠꯇꯨꯅ ꯌꯦꯟ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯩ ꯆꯥꯔꯤ ꯊꯛꯂꯤꯉꯩ ꯃꯇꯝꯗꯤ ꯑꯗꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯈꯔ ꯑꯗꯨꯝ ꯊꯦꯡꯈ꯭ꯔꯦ ꯑꯃꯨꯖꯥꯎ ꯂꯝꯕꯤꯗꯨꯗ ꯆꯠꯅ ꯏꯁꯧ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯅꯈꯣꯡꯗꯣ ꯈꯔ ꯊꯨꯅ ꯊꯥꯡꯒꯠꯂꯒ ꯂꯥꯛꯑꯣ ꯁꯨꯝ ꯃꯣꯜꯂꯤ ꯅꯨꯄꯤ ꯃꯥꯟꯈꯩ ꯊꯥꯡꯉ ꯂꯩꯔꯅꯨ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯊꯦꯡꯈ꯭ꯔꯦ ꯅꯨꯄꯤꯒ ꯍꯪꯆꯤꯠ ꯂꯥꯡꯕ ꯂꯣꯏꯗꯅ ꯇꯨꯝꯕ ꯆꯪꯂꯝꯕ ꯇꯥꯔꯦ ꯃꯌꯨꯝꯗ ꯊꯥꯡꯉꯤꯅꯤ ꯑꯩꯁꯨ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯅ ꯉꯁꯥꯏꯅ ꯌꯦꯟ ꯃꯈꯣꯡꯗꯣ ꯌꯥꯝ ꯀꯟꯕꯅꯤ ꯍꯌꯦꯡ ꯁꯤꯛꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯕꯗꯗꯤ ꯇꯥꯗꯈꯩ ꯃꯌꯥ ꯑꯆꯧꯕꯁꯤ ꯊꯥꯡꯗꯣꯛꯂꯒ ꯆꯤꯛꯂꯒ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯏꯁ ꯊꯦꯡꯈ꯭ꯔꯦ ꯀꯥꯏꯅ ꯏꯁꯧꯒꯁꯨ ꯇꯧꯔꯤ ꯍꯧꯒꯅꯨ ꯆꯤꯡꯖꯥꯏꯕꯝꯗꯨꯗ ꯈꯨꯇꯨꯝꯁꯤ ꯊꯤꯜꯂꯗꯤ ꯅꯍꯤ ꯇꯥꯅꯤ ꯍꯣ ꯑꯩꯅ ꯂꯥꯟꯖꯔꯦ ꯅꯈꯣꯡꯗꯣ ꯈꯔ ꯊꯨꯅ ꯊꯥꯡ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯂꯥꯛꯄꯅꯤ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯊꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯎꯅꯕ ꯃꯐꯝ ꯖꯒꯥꯗꯨ ꯌꯧꯔꯝꯗꯥꯏ ꯈꯖꯤꯛ ꯋꯥꯠꯂꯤꯉꯩ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯐꯤꯕꯝ ꯆꯥꯗꯕ ꯃꯈꯣꯡ ꯃꯈꯨꯠ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯅꯤꯒ ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃꯒ ꯃꯣꯏ ꯑꯍꯨꯝꯅ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯃꯈꯨꯠ ꯁꯝꯅꯔꯒ ꯊꯥꯕꯜ ꯆꯣꯡꯂꯤꯕꯗꯨ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯀꯨꯜꯂꯕꯤꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞ ꯑꯅꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯌꯦꯡꯉꯤ ꯕꯨꯠ ꯑꯃꯨꯠ ꯇꯣꯝꯕꯤ ꯈꯦꯛ ꯂꯥꯎꯕ ꯃꯈꯩ ꯅꯣꯛꯂꯒ ꯍꯩ ꯇꯥꯛꯈꯤꯗ꯭ꯔ ꯗꯪꯗꯣꯡ ꯍꯩ ꯇꯥꯛꯈꯤꯗ꯭ꯔ ꯗꯣꯡ ꯇꯥꯛꯀꯤꯅ ꯗꯣꯡ ꯇꯥꯛꯀꯤꯅ ꯗꯣꯡ ꯆꯣꯡꯉꯨꯁꯦ ꯁꯨꯃꯥꯏꯅ ꯅꯤꯡꯁꯦ ꯐꯦꯛ ꯍꯥꯏꯗꯨꯅ ꯆꯣꯡꯉꯨꯁꯦ ꯁꯨꯃꯥꯏꯅ ꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯏꯕꯣꯝꯆꯥꯒꯤ ꯊꯋꯥꯏꯅ ꯍꯩ ꯈꯨꯠꯀꯁꯤ ꯇꯞꯅ ꯍꯥꯏꯌꯨꯅꯦ ꯑꯩꯕꯨ ꯀꯣꯛꯀꯁꯤ ꯉꯥꯎꯔꯤꯅꯦ ꯋꯥꯊꯤꯕꯤ ꯑꯅꯤ ꯅꯣꯏꯗꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯞꯅ ꯆꯣꯡꯉꯨ ꯇꯞꯅ ꯑꯩꯗꯤ ꯑꯍꯜ ꯑꯗꯨꯅ ꯈ꯭ꯋꯥꯡꯒꯁꯤ ꯂꯣꯏꯅ ꯆꯤꯡꯊꯦꯛ ꯂꯦꯝꯃꯤꯍꯦ ꯅꯣꯏ ꯅꯍꯥꯒꯩꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦꯅꯤ ꯏꯇꯥ ꯊꯦꯝꯕꯤ ꯀꯩꯅꯣ ꯊꯥꯕꯜ ꯆꯣꯡꯂꯤꯅꯦꯅ ꯅꯣꯛꯅꯧꯗꯅ ꯆꯣꯡꯒꯤꯗꯤ ꯂꯩꯇꯦ ꯅꯆꯤꯟꯗꯨꯅ ꯃꯃꯥꯡ ꯆꯤꯡꯖꯥꯎꯋꯦ ꯃꯥꯟꯈꯩ ꯏꯄꯣꯝ ꯄꯧꯒꯩ ꯆꯣꯡꯂꯤꯕꯗꯨꯕꯨ ꯂꯥꯏꯃ ꯍꯩꯅꯗꯦꯀꯣ ꯅꯣꯛꯅꯧꯗꯅ ꯑꯝꯇ ꯆꯣꯡꯉꯨꯁꯦ ꯀꯗꯥꯏꯗꯒꯤ ꯅꯣꯛꯄꯅꯣ ꯏꯇꯥ ꯑꯩꯅ ꯆꯣꯡꯂꯤꯕ ꯊꯥꯕꯜꯁꯦ ꯆꯣꯡꯅꯤꯡꯗꯅ ꯆꯣꯡꯕ ꯅꯠꯇꯦ ꯊꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯃꯟꯗꯗꯨꯅ ꯆꯣꯡꯂꯤꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯖꯥꯠꯅꯤ ꯅꯨꯄꯥ ꯑꯃ ꯐꯪꯂꯦꯅ ꯍꯔꯥꯎꯔꯨꯔꯦ ꯑꯗꯨꯒꯗꯤ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯍꯣ ꯇꯥ ꯑꯃꯨꯖꯥꯎ ꯅꯪ ꯂꯥꯏꯃ ꯅꯕꯨꯛꯇꯤ ꯐꯠꯇꯦꯗꯀꯣ ꯅꯪ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯉꯥꯎꯕꯤ ꯑꯣꯏꯗꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤꯕꯁꯦ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯕꯤꯅ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯩꯊꯣꯛꯄ ꯉꯝꯃꯤꯗꯀꯣ ꯇꯨꯃꯤꯟꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯂꯦꯞꯂꯝꯕ ꯑꯅꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ ꯀꯨꯜꯂꯕꯤꯗꯨꯅ ꯈꯪꯉꯥꯏ ꯐꯠ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪꯒꯤ ꯊꯦꯝꯕꯤꯁꯤꯗꯤ ꯃꯍꯥꯛ ꯍꯦꯛ ꯇꯝꯅ ꯂꯥꯏ ꯑꯣꯏꯔꯝꯃꯤ ꯑꯩꯅ ꯉꯁꯥꯏ ꯈꯟꯕꯅꯦꯕ ꯑꯃꯃ ꯃꯔꯛꯇꯨꯗ ꯎꯅꯕ ꯅꯨꯄꯤꯁꯦ ꯖꯨꯒꯣꯠꯇꯤ ꯀꯌꯥ ꯆꯥꯔꯝꯃꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯖꯨꯒꯣꯠ ꯆꯥꯗꯕꯗ ꯅꯠꯇꯦ ꯇꯝꯅ ꯂꯥꯏ ꯑꯣꯏꯗꯨ ꯂꯩꯔꯝꯃꯤ ꯑꯩ ꯆꯠꯂꯦ ꯅꯪ ꯂꯩꯍꯧꯀꯣ ꯑꯩ ꯆꯠꯂꯦꯍꯦ ꯅꯪꯗꯤ ꯁꯤꯔꯁꯨ ꯌꯥꯔꯝꯒꯅꯤ ꯑꯩꯗꯤ ꯁꯤꯕ ꯌꯥꯗ꯭ꯔꯦ ꯅꯨꯄꯤ ꯊꯤꯈꯤꯗ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯩꯗꯤ ꯆꯦꯜꯂꯦꯍꯦ
ngay khơi tao chỉ mình là gì ai suy xỉu ngầm khí rồi khơi mà cái gì ông muốn sao anh tao làm gì bu cái nó thì anh này tao làm gì bu cái đâu tao ngay khơi hay bên này bút ơi là mấy đi cầm anh tao khơi mà đã mong bị ôi hiện khơi gì thì bút ôi là anh này khơi được bị gì bút ôi là tao ngay khơi hay bên nàyพี่บ้มเดี๋ยวดูไงไม่ยากดิบรไอ้นี่ขังดิท้อยสิหิงแล้วก็เลยเจี๊ยเลยเทมพีอามาดีเลยดีบมาคุยสิ่งดูสูแต่บางมีเลยบางทีคนเจลตาบดาทับลจงลำบากสับเลียปีเทมพีนะให้บ้าสิดีไอ้กีตาร์มือสาวตัวนี้ตามือสาวเขาตามือสาวไงคู่เจียนขินไงคู่ให้บ้านี่ตามือสาวน้อยนี่ใครยิงลิเกไอ้กีตาร์มือสาวเจียนเชอันนั้นตาหน้าสิอาศินาทอกคำกี่ใบยาบันตีหิอันนั้นตาหน้าสิบะอันมือสาวเฮกตาอร่อยบิทาตันเจลีตรงลมได้ตาหนักระหายตัวสิเย่อิมาตาหนักนักสิเลยพังตัวเลยสุดนักสิเลยนานแค่ยิ่งมาสักสิลายมาสามารถให้ประจำเลยนักสิเลยลอยเลยมาสักสิขยันกับสินมาโรยแล้วมาสว่างเลยปะอิมาไอ้ดิเป็นเลยตะโกมันไม่ปัญหากับสินไอ้ส่งโถกะอูบได้ไม่รู้กับสิกันยงตัวเลยสิคิดต้องมาเลยยงสิยงดิโอ้อิมาน่าสร้างกันยงตัวเลยไอ้สวยยงดิเฮ้สวยปะนี่ไอ้มีหุ่นยงดิปะกุลบีดุนะเจนพับถูกตัวมินเสียนะอามุเราทาเราเธอเลยดูสรุปดิมาสิปุ่มบะตั้งนั้นถูกกันมั้ยงั้นสิกันกูไม่อยากสิระบะน่าตู้กิสมัยนั้นไอ้สูแต่นั่นไล่ว่าอะไรกันนั่งก็ตั้มนั่งก็ได้ฮัตตรงนี้นั่งตั้มนั่นฮัตตรงนี้นั่งเทมบีสาวรับนะเสียงขี้หน่อยสิกันนาเดนาะเสียงขี้หน่อยให้ปนี่ตามุสาวนั่งตาใจนะให้เสียอามุตัวบีมาสูให้นาเดนนกละกันเฮ้ยคุยตากีตาอามุสาวนั่งกินน้ำมันน่ะบ้าเสียไอ้เก็บได้ให้นะบิโอมาเซ็กซี่สู้นั่งวันเด็กเห็นน่ะพะเจไอ้ดิ่งเฮาดิมากินมาเซ็กซี่อูบดะเซียนคินูตาน่ะบ่วายบะเจนดะบิตับนิ่งนะวาริสันน่ะสิเซียนคินูไกสู้ฮัดบิโรยบะอีบ่มซานเฮ้ยอมุซานั่งไว้ข้างดะบะเนี่ยไอ้สินั่งคุไรบ่มซานี่เนี่ยนั่งน่ะไอ้กี่กูทางบ่เด้อนาต้นก็เมียแล้วก็ทางคิบโดไกกินเซียนคิบโดบ่ไงก็เซียนคินูวาริสันคิสิอมุซาละวัยลุตัวนั้นมีหุ่นติ้งหุลิมามิดมานาลักทบว่ามันใครมากันน่ะเสียลีจุ่มน่ะเสียนมันติมาบุกเก่าตัวน่ะกับน่ะเสียลีบดีโอ้ยมาไอ้สิเด้อีมาน่ะสาวผมตะกันมีอ๋ไอ้สิมาตาเด้โอ้ยมากุลบีดูกับงางตองน่ะโอ้ยมาน่ะจะพาขี้ปะนั่นน่ะจะมาผมตะกันมีอ๋โอ้ยมาเอามือจ่อนั่งไอ้หินเมื่อไรครับนั่งหมดไอ้เนี่ยหนูงานแล้วก็น่ารักบุกตัวเด้อนั่งไล่ตุ้มน่ะปีนจีบเขาสุดท้ายก็หาตัวนี่นั่งไงสินั่งอันนี้ดูสินะอามุซาวิยุ่มยาวเลยอามุซาวิมาม่ากับมาป้ากับภาษาฮัลลักปะมังกรอันตัวพัมดูนังไงรำมีมังกรซาวนะก็ริโนอะหิงสิเด้อลาลักปะดงสิเลยตาดีอันนี้ดูอามุซาวมาม่ากิคุดังดูตาไปตัวน่ะอิมุงเดสิงสิเลยกุลบีดูน่ะมังกรซาวกิคุดังดูไปตัวน่ะอันนี้ดูตาอิมุงสังตัวน่ะทงดูกำลาวนี่เฮกทิ้งสินขีสักขีตัวบีตารักลิมาตัวสิงตัวดังนะการีน้อยมีน้อยอันนี้นั่นตัวสิบ่อีมาเปียมาอีมาเกี่ยวมือสาวน้อยเด็กนั่นดังดีนั่นตีน้ำไม่มุทีที่บุกขาตัวมองนั่นกริ๊กหลังนี้พี่บ่มาตาจะให้วานี่มาปานตัวน่ะบุตรเทมบีน่ะให้ดิตามือสาวมาปานตัวทกโลไอ้แกสุดตัวรีทกโลให้บันนี่การีกินอ่ะนั่งไหนกี่ตัวบ่ไอ้สินั่งกินเทมบีเนี่ยเทมบีมังกรซาวก็น่าอสุขเที่ยงเลือบการสิเด้อนุปีมาไอ้คุยอามุซาวเกาหลีสินะมาทอกหลังก็ตียังอยู่สิท่องดังตัวอามุซาวอีป้าขันป้าท่องดังตัวสิมีเนี่ยติบุดดูปีท่องดังตัวซาโทนาตาหนึ่งดิห้องสิบุกระไดเด็กบุดเนาะอาเซียงนี่มาอาเซียงนี่อาเซียมีเนี่ยติบุดมาปานเด็กอีป้อมสากิคนเจียวให้อามุซาวนั่งหัวไอ้นี่กี่กันนู่นเนี่ยไอ้สินั่งคุไรอีป้อมสานี่เนี่ยอีป้อมสานั่งน่ะกูก็ทางกี่บุดอีโบไอ้สีบดีกุยจีนั่งสู้ดอกน่ะทุนน่ะกาวก้นเคแล้วนี่มาปานน่ะทงละโอถ้าบันส่งเสียไอ้คุยหงกักส่งบุดีนุ่งไงถ้าบันไล่สิดีมีอย่ามากันนุ่งไงบัดคุณละบีดูมาดีกิมันดนะมาปานพอกทกสิละบันนี่มังกรจังให้มาเยี่ยงวันนี้คุณละบีดูเสียมาปานทกสิละบล็อกไอ้น้ำโตมาซากสิทักนี่อินสักขีตัวบีมาสู้ปลอยคราบอีบอมสานะถ้าบันส่งสิไก่น่ะวางหังหลักบัดดามาซากทักนี่ปมมาใครมามิดมานาสักตกละบัดนี้ไม่แบบว่าให้เด็กทาริสิบุการิโนให้ใครน้ำเต่าอามุซาวปีรีไอ้นายจ้าบุตรเอ็นะบุตรตานารีอินี่กุลบิดุยบันอดุยนี่ก็น่าเสียเลยตัวมาปานตะกี้สัตว์จะตรงตัวนะให้ตาบระท่องหังไว้บันนี่เกาใครกันท่องเสียหังเงี้ยจะไปเกาใครนะแก
ꯃꯔꯤ ꯑꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯍꯣꯠꯇꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯗꯨꯃ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯃ ꯇꯝꯅꯕꯗ ꯁꯂꯥꯛ ꯍꯦꯛ ꯁꯥꯏ꯫ ꯌꯨꯝꯒꯤ ꯃꯤ ꯃꯈꯩꯁꯨ ꯑꯃꯠꯇ ꯇꯨꯝꯗꯅ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯇꯝꯅꯕ ꯑꯃꯗꯤ ꯊꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯃꯨꯖꯥꯎꯗ ꯌꯦꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯕꯗꯒꯤ ꯑꯃꯨꯖꯥꯎ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯕꯤ ꯆꯣꯏꯗ꯭ꯔꯪ ꯄꯥꯗ꯭ꯔꯪ ꯉꯥꯡꯕꯤ ꯇꯧꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂ ꯃꯇꯨꯡ ꯊꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯂꯩꯔꯝꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯄꯨꯝꯕꯁꯨ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯒꯤ ꯑꯃꯨꯖꯥꯎ ꯃꯥꯁꯨ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯊꯦꯡ ꯑꯃꯝꯗ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯅ ꯃꯄꯥꯟ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯈꯤꯔꯝꯃꯤ꯫